Mayam Krum Zare Donim Grips Impact News Nay Rajnong Tongbam Manuhuna Saturday Night Show the Mayam Mutramok Chering Asigi Saturday Night Show si yamna special oiba mafam madeni masi koi kai sampad circle gi manung channa segaro thauda bhabok lekai da nauna hangdokpa ligla bakery gi outlet gi live program ni sandok cheri se adu ngasi gi show si gi shows to por obegadori bana manipur gi ahan ba miyam yamna pamne yangnari ba ahan ba web series ihul hari ba web series asigi Timni, ladies and gentlemen, boys and girls, children of all ages, please put it together for the team of Ihul. Ihul ki team wahang taram nokcheri welcome to the show. Team seri yao isi haribi Ihul hariba web series asigi director and dialogue writer Gyanani and film asigi lead actor oibiri ba Huinau Jackson ni and also lead actress ani ni Shangri-La mayam anggobiyan kang nariba aduga koi laina gi saktam da koi gi Bindia lere and also hariba Ihul gi series asibu thawai hapiriba koi story amade screenplay biriba koi tenjing musu taram nokcheri welcome to Saturday Night Show. Okay, Ihul hariba web series Manipur ahan web series July June ki tarik 1 da ahan ba episode lakre July ki tang 1 da amuk ani suba episode la hai handak August ki tang 1 da ahum suba episode la hai duga ngarang nungdang hai tare ngasi ayuk pung baro ahing tuminga hi matam da khoina sab jana baro si da mari suba episode se mu upload to rehta hai hoji pauda episode mari ni back to back adubu handak tha dagi episode ani lakane have dugi promise to miyam da thabuk to onthok bira tare ngasi ani suba handak tha sigi August tha yoina ani suba episode to piba hobire yam nongai jai sumaina mayam yam pamna ba series ama tha amda ani ni ge yeng phangdo se aham tha am sang ngai ram mani ado ahan ba se director da dum lak chagi gyanan ihul la hojik khoi mihul ga di am tanare ko ihul je dum dai ta bode ado why ihul haining is kari no ihul je khoi nungsi ningon gi thangoi de thok ihul loi duri bra na thraga hai ri ba khoi series yeng je matam da tongan ba community manipur gi furo mayam su yaw ba yam nungai ba hatare apun ba gi saktam u ba dum makhal gi series hoina su je yam entertaining su oi ado ga elements su loi su na ba machal yaw we hatare adona ihul je kari no kitang thambi mic system pai bi biare yes Ihul se akoina mayam da pinning ba po se ihul se gi kaino se meaning se just human being khudimak da akoi da power ba ithil hai ta ithil je dum hadi apam ba nungsi ba kalak pa mi ho ba yeng si ba se community khudimak da hadi community mioi ba khudimak da dum che le ba ba bu ro phata ba bu ro adung sai akoi khudingmakta phawa ihul do haitare adu mayam da khoi present tawjabani habadi unity da su adum focus taw da haitare okay akoi manipur gi to ando furu mayam se sigi mark da su mayam sai kanagumba akoi sida yaw da kabui jati yaw tang yaw kani da ye khoi mai tai mayam yaw to re adu nang sai hairi ba kano sida akoi religion khudingmak sida ihul hai ba pose adum lai moi ihul se adu sai akoi nang si society da akoi mesen se unity weraga adi sakpa ma purake na kanom taw ge hadi adu gi kanom de ihul generation da oi ne unity wa se ana akoi na manipur da han ba na akoi na adi target taw de se kari da kamai da hai akoi changing ga ni khana ba da hai ta han ba akoi na present taw do se why kai ni haidi presentation ni makan lai gre haidi web series da oi ron tra film da makan lai gre da khoina an da manipur gi web series da khoi kai no khoina mayam da pinning is ha si to kan da maming thon da si su ihul thon da si su wakhal da de dum lai raga haidi kamai na khoi masen sin sai amasu pamja ba da gi nungsi ba da mayam community mayam kamai punjin ji ge ade mo main oi na khoina just web series ama han puthok pa matam da akoina puthoi ba web series na akoi gi society sigi akoi gi laibak sigi contribution ama akoina artist ama na taw amdragadi just adugi meaningless way haijariba ade mo laibak ama chawkhat pai basi ibani na khanna ba matam da akoi tening main focus kai na youth haibas de howe ba youth sida akoina kamai pha doina haiba matam da akoi ngasai thamoi gi oiba ihul sida akoi minung si asina akoi masen se generation oiraga society gi chawkhat pam purak toine ba ko aduna adugi main focus ta idea da akoi ihul jis maina present ihul thamoi nung da gi thorok ihul ni ko ithin nam phorok bai tare adu ihul se nungsi nungon gi su obi ai akoi masen ma ta nungsi na ba gi su obi ai mi pung khodamak ta ihul je mam phawi adu bo hariba ihul hariba manipur gi ahan ba web series YouTube ta koi dreams 10 production haiba maliko si hariba channel sida dum upload torga leiba dum makhal gi koi ahan ba manipur gi ahan ba web series ni web series yang muraga asa ihul lama pinning bodo
ꯁꯦꯝ ꯏꯍꯨꯜ ꯑꯩꯈꯣꯏꯗꯁꯨ ꯐꯥꯎꯋꯦ ꯑꯗꯒꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗꯁꯨ ꯑꯗꯩ ꯑꯌꯦꯡꯕ ꯚ꯭ꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯇ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯒ ꯉꯁꯤꯗꯤ ꯑꯁ ꯏꯍꯨꯜ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯨꯡ 12ꯗ ꯑꯞꯂꯣꯗ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯤ ꯂꯥꯛ 2 ꯃꯊꯛꯇ ꯍꯦꯟꯅ ꯌꯦꯡꯉꯛꯄ ꯍꯥꯏꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯍꯥꯏꯗꯤ ꯏꯍꯨꯜꯗꯣ ꯃꯌꯥꯝꯗ ꯇꯆ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯐꯥꯎꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯖꯦꯛꯁꯟ ꯂꯥꯛꯆꯒꯦ ꯖꯦꯛꯁꯟ ꯏꯍꯨꯜꯗ ꯖꯦꯛꯁꯟꯒꯤ ꯔꯣꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯗꯤꯡꯀꯨ ꯑꯅꯀꯣ ꯁꯝ ꯑꯉꯥꯡꯕ ꯁꯝꯁꯨ ꯑꯁꯦꯡꯕꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯑꯩꯈꯣꯏ ꯁꯪꯉꯦ ꯑꯉꯥꯡ ꯌꯥꯝ ꯄꯣꯁ ꯇꯥꯏ ꯗꯤꯡꯀꯨꯁꯤ ꯁꯤꯒꯤ ꯋꯦꯕ ꯁꯤꯔꯤꯁꯁꯤꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯂꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯆꯪꯉꯛꯄ ꯑꯣꯏꯕ꯭ꯔꯥ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯇꯧꯈꯤꯕ ꯂꯩꯕ꯭ꯔꯥ ꯏꯍꯨꯜ ꯍꯥꯎ ꯏꯍꯨꯜ ꯀꯦꯝ ꯇꯨ ꯌꯨ ꯏꯍꯨꯜꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤ ꯏꯍꯨꯜꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯗꯥꯔꯥꯁ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯗꯥꯟꯁꯔ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯁ꯭ꯇꯦꯖꯀꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟꯒꯤ ꯁꯔꯨꯛ ꯑꯗꯨꯝ ꯌꯥꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯗꯥꯟꯁꯔ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒꯤ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯗꯥꯟꯁꯔ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥꯒ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯩ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯑꯣꯀꯦ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤꯒꯤ ꯂꯥꯏꯟꯁꯤ ꯆꯪꯉꯛꯑ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯕꯗ ꯅꯠꯇꯅ ꯅꯪꯉꯣꯟꯗ ꯇꯣꯉꯥꯟꯕ ꯑꯃ ꯌꯥꯎꯔꯤꯗꯤ ꯍꯥꯏꯕ ꯑꯩꯅꯗꯤ ꯈꯪꯖꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯂꯦꯗꯤꯁ ꯑꯦꯟ ꯖꯦꯟꯇꯜꯃꯦꯟ ꯐ꯭ꯔꯣꯝ background to foreground ꯖꯦꯛꯁꯟ ꯍꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤ ꯑꯗꯣ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯕꯅꯤ나 ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯍꯔꯥꯎꯕ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯍꯥꯟꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯣꯏꯕꯗꯨꯗ ꯑꯩꯅꯁꯨ ꯄꯥꯝꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯔꯣꯜꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯆꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯄꯥꯝꯕ ꯑꯣꯏꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯖꯥ ꯒ꯭ꯌꯥꯅꯟꯒꯤ ꯃꯃꯥꯡꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯡꯗ ꯊꯕꯛ ꯇꯧꯃꯤꯟꯅꯈ꯭ꯔꯕ꯭ꯔꯥ ꯑꯅꯝꯕꯅ ꯗ꯭ꯔꯤꯝꯁ ꯄ꯭ꯔꯗꯛꯁꯟꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯩꯅ ꯑꯗꯨꯝ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯄꯥꯏ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯄꯥꯏꯌꯦꯕꯀꯣ ꯑꯣꯀꯦ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯄꯥꯏ ꯗꯥꯟꯁ ꯌꯥꯝ ꯍꯩꯕ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯍꯨꯜꯒꯤ ꯄ꯭ꯔꯣꯃꯣ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ एपिसोड 1 ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯣꯃꯣ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯗꯁꯨ ꯗꯥꯟꯁꯀꯤ ꯀꯩꯅꯣ ꯄ꯭ꯔꯣꯃꯣ ꯑꯃ ꯌꯥꯎꯈꯤꯀꯣ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯨꯗꯤ ꯀꯅꯥꯒꯤ ꯑꯣꯏꯈꯤ ꯄ꯭ꯔꯣꯃꯣꯁꯦ ꯑꯩꯈꯣꯏ ꯗꯥꯟꯁ ꯑꯣꯏꯅ ꯇꯧꯁꯤ ꯀꯥꯏꯅ ꯗꯥꯟꯁ ꯑꯣꯏꯅ ꯇꯧꯖꯦꯁꯦ ꯑꯣꯖꯥꯒꯤ ꯑꯥꯏꯗꯤꯌꯥꯅꯦ ꯑꯣꯀꯦ ꯍꯥꯏꯗꯤ ꯑꯣꯖꯥꯁꯨ ꯍꯥꯟꯅ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯑꯣꯏꯔꯝꯕꯅꯤ ꯍꯣꯏ ꯑꯣꯜ ꯏꯟ ꯆꯨꯝꯃꯦ ꯋꯥꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯒ꯭ꯌꯥꯅꯟꯁꯦ ꯍꯣꯏ ꯑꯣꯖꯥꯒꯤ ꯑꯥꯏꯗꯤꯌꯥꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯃꯣ ꯑꯣꯏꯅ ꯊꯥꯒꯠꯁꯤ ꯏꯍꯨꯜꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟꯗꯁꯨ ꯌꯥꯎꯔꯛꯄꯒꯤ ꯆꯥꯟꯁꯇ ꯍꯥꯏꯇꯥꯔꯦ ꯅꯛꯅꯅ ꯑꯗꯨꯃꯥꯏꯅ ꯄꯤꯈꯤꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ihulgi success hai tare episode 1 episode 2 3 4 da every episode se success amane adum mayam na pamna yeng na ba ta aham thok tu yang pam adum huji ko dum pam kri mayam ngauna re yeng na ha sing mar ta di ka hena kari hani sumai miyam na ga ahan punsi ahan ba thok pa web series ama da miyam na su yam na pam ba se fan following le ba se adi ihul gi da makta adu ihul du part amoy na yaw phung ba kari phawi ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯑꯩꯈꯣꯏ ꯏꯍꯨꯜꯒꯤ ꯇꯤꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯋꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯃꯟꯗꯅ ꯀꯩ ꯇꯧꯒꯦꯁꯤꯅ ꯌꯨꯝꯗꯒ ꯁꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯍꯔꯥꯎꯃꯟꯗꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯈꯪꯗꯦ ꯍꯔꯥꯎꯃꯟꯗꯅ ꯌꯨꯝꯗ ꯍꯦꯟꯗꯣꯛꯇꯦꯗ꯭ꯔꯣ ꯌꯨꯝꯗ ꯏꯀꯥꯏꯕꯝꯁꯨ ꯌꯥꯎꯕ ꯍꯣꯏ ꯃꯌꯥꯝꯅ ꯁꯦꯡꯅ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯨ ꯑꯗꯨꯝ ꯂꯦꯞꯄꯤꯒꯅꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯄꯦꯟꯅꯕ ꯍꯥꯏꯇꯥꯔꯦ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯍꯥꯏꯕ ꯊꯝꯖꯒꯦ ꯍꯣꯠꯅꯕꯤꯔꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠꯇꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯤꯔꯒꯁꯨ ꯂꯩꯔꯕꯅꯤ ꯄꯤꯒꯦꯅ ꯃꯌꯥꯝꯁꯦ ꯔꯦꯗꯤ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪꯁꯦ ꯁꯪꯒ꯭ꯔꯤꯌꯥꯗ ꯂꯥꯛꯆꯒꯦ ꯁꯪꯒ꯭ꯔꯤꯌꯥꯁꯤ ꯃꯌꯥꯝꯅ ꯑꯪꯒꯣꯕꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯃꯤꯡ ꯑꯃꯁꯨ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯅꯕ ꯀꯦꯔꯦꯛꯇꯔ ꯑꯃꯁꯨ ꯄꯥꯝꯅꯕ ꯀꯦꯔꯦꯛꯇꯔ ꯉꯥꯛꯇꯅꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔ ꯑꯆꯧꯕꯗꯒꯤ ꯃꯆꯥꯗꯒꯤ ꯏꯍꯨꯜꯁꯤꯗ ꯂꯣꯏꯅꯃꯛ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯣꯏ ꯏꯚꯟ ꯃꯃꯤꯡꯒꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯖꯥꯒꯤ ꯃꯃꯤꯡꯕꯨ ꯑꯣꯏꯔ ꯒꯥꯏꯊꯥꯡꯉꯝ ꯀꯥꯏꯅ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯒꯤ ꯃꯃꯥꯅꯕꯨ ꯑꯣꯏꯔ ꯀꯁꯟ ꯑꯗꯒꯤ ꯃꯥꯂꯪꯕ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯃꯤꯡꯁꯤꯡ ꯑꯣꯏꯕꯀꯣ ꯂꯨꯡꯗꯥꯏ ꯀꯥꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯪꯒꯣꯕꯤꯒꯤ ꯃꯤꯡꯁꯨ ꯌꯥꯝ ꯐꯖꯩ ꯑꯪꯒꯣꯕꯤꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯪꯒꯣꯕꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯛꯁꯟꯒꯤ ꯀꯦꯁꯇꯤ ꯃꯥ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯐꯣꯔꯒ꯭ꯔꯥꯎꯟꯗ ꯂꯥꯛꯄꯅꯤ ꯏꯁꯥꯒꯤ ꯍꯥꯟꯅ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯈꯣꯡꯗꯥꯕꯤꯕ ꯂꯩꯔꯝꯃꯕ꯭ꯔꯥ ꯁꯤꯒꯤ ꯏꯍꯨꯜꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯀꯃꯥꯏꯅ ꯂꯥꯛꯄꯤꯒꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯑꯩ ꯁꯨꯃꯥꯏꯅ ꯏꯍꯨꯜꯁꯤꯗ ꯌꯥꯎꯔꯛꯄꯁꯦ ꯑꯩꯁꯦ ꯗꯥꯒꯦꯅꯟꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯗꯥꯒꯦꯅꯟꯁꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯊꯦꯡꯅꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯍꯥꯟꯅ ꯑꯦꯜꯕꯝ ꯃꯆꯥ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯀꯩꯅꯣ ꯁꯣꯔꯠ ꯐꯤꯂꯝ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯁꯣꯔꯠ ꯐꯤꯂꯝ ꯌꯥꯎꯔ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯃ ꯅꯝꯅꯤꯅ ꯇꯧꯕ ꯑꯗꯨꯗ ꯗꯥꯒꯦꯅꯟꯁꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯀꯣꯁꯇ꯭ꯌꯨꯝꯒꯤꯁꯨ ꯃꯥꯅ ꯄꯥꯏꯕ ꯑꯗ ꯃꯥꯁꯦ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕꯅꯦꯕ ꯑꯗ ꯊꯦꯡꯅꯈꯤꯕꯗꯨꯗ ꯑꯩꯁꯦ ꯃꯇꯝ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯅꯦ ꯑꯗꯨꯒ 3ꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯗꯥꯒꯦꯅꯟꯅ ꯑꯩꯁꯦ ꯐꯤꯂꯝꯗꯨ ꯁꯨꯝ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯒꯤ ꯑꯩꯁꯦ ꯌꯥꯎꯈꯤꯗ꯭ꯔꯦꯕ ꯑꯗ ꯌꯥꯎꯈꯤꯗꯕꯗꯒꯤ ꯗꯥꯒꯦꯅꯟꯅ ꯅꯪꯒꯤ ꯃꯇꯝ ꯑꯃ ꯈꯔ ꯉꯥꯏꯌꯣ ꯑꯩ ꯇꯧꯔꯛꯀꯦꯅ ꯗꯥꯒꯦꯅꯟꯅ ꯍꯥꯏꯈꯤꯕ ꯑꯩꯁꯦ ꯆꯍꯤ 3
ꯆꯍꯤ 3 ꯑꯗꯨꯃꯥꯏꯅ ꯒꯦꯞ ꯆꯍꯤ 2-3 ꯒꯦꯞ ꯂꯩꯔ ꯃꯇꯨꯡꯗ ꯗꯥꯒꯦꯅꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯅꯪ ꯀꯕꯨꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯁꯦ ꯌꯥꯕ꯭ꯔꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯗꯥꯒꯦꯅꯟꯒꯤ ꯍꯥꯏꯔꯗꯤ ꯗꯥꯒꯦꯅꯟꯒꯤꯗꯤ ꯁꯣꯏꯒꯟꯗꯦꯅ ꯑꯩꯅ ꯈꯟꯖꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒ ꯗꯥꯒꯦꯅꯟꯅ ꯍꯥꯏꯔꯕꯅꯤ나 ꯑꯩꯁꯦ ꯍꯣꯏ ꯍꯥꯏ ꯍꯔꯥꯎ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯕꯨꯏꯒꯤ ꯑꯃ ꯅꯝꯈ꯭ꯔꯦ ꯀꯕꯨꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯥꯒꯦꯅꯟꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯪ ꯋꯦꯕ ꯁꯤꯔꯤꯁ ꯑꯃ ꯇꯧꯗꯣꯔꯤ ꯍꯥꯏ ꯑꯩꯁꯦ ꯀꯩꯝ ꯈꯪꯗꯦ ꯑꯁꯦꯡꯕꯗ ꯍꯥꯏꯔꯗꯤ ꯋꯦꯕ ꯁꯤꯔꯤꯁꯁꯤꯒꯤ ꯃꯔꯝꯗ ꯁꯨꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯑꯃꯠꯇ ꯂꯩꯇꯦꯕ ꯑꯗꯨꯒ ꯁꯨꯇꯤꯡ ꯍꯧꯔꯁꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯨꯇꯤꯡꯗꯤ ꯇꯧꯕ ꯍꯧꯈꯤꯕꯅꯦꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯛꯈꯤꯕꯅꯦ ꯗꯥꯒꯦꯅꯟꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯔꯒ ꯆꯥꯟꯁ ꯑꯃ ꯄꯤꯔꯒ ꯑꯗꯨꯕꯨ ꯀꯩꯅꯣꯒꯤ ꯀꯦꯁꯁꯨ ꯑꯩꯈꯣꯏꯒꯤ ꯁꯪꯒ꯭ꯔꯤꯂꯥꯒꯤ ꯑꯪꯒꯣꯕꯤꯒꯤ ꯀꯦꯁꯁꯨ ꯐꯣꯔꯒ꯭ꯔꯥꯎꯟꯗꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯛꯁꯦꯁ ꯍꯥꯏꯇꯥꯔꯦ ꯏꯍꯨꯜꯁꯦ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯕꯦꯕꯂꯤ ꯑꯍꯥꯟꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇꯒ ꯂꯥꯛꯄꯁꯦ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯒꯤꯗꯤ ꯌꯥꯝ ꯂꯥꯛꯅꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯧꯖꯤꯛ ꯑꯣꯏꯅꯁꯨ ꯑꯃꯠꯇꯁꯨ ꯉꯥꯏꯔꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯣꯏꯔꯤ ꯁꯤꯒꯤ ꯁꯛꯁꯦꯁ ꯃꯥꯏ ꯄꯥꯛꯂꯛꯄꯁꯦ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯅꯕꯁꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤ ꯐꯥꯎꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯨꯝꯗ ꯀꯩꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯑꯩꯅꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯍꯨꯜꯁꯦ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝꯅ ꯄꯥꯝꯅꯅ ꯌꯦꯡꯉꯛꯄ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯀꯃꯦꯟꯇꯁꯨ ꯄꯣꯖꯤꯇꯤꯕ ꯉꯥꯛꯇ ꯑꯌꯥꯝꯕꯅ ꯄꯤꯕꯤꯔꯛꯑꯦꯕ ꯄꯤꯕꯤꯔꯛꯄꯁꯤꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯂꯩꯀꯥꯏꯗꯒꯤꯁꯨ ꯑꯁ ꯅꯪ ꯑꯩꯈꯣꯏ ꯃꯥꯗꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯑꯁ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯣ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯎꯏꯅꯦ ꯀꯥꯏ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗ ꯑꯁ ꯑꯩꯁꯦ ꯑꯃꯔꯣꯝꯗꯗꯤ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯀꯩꯒꯤꯅꯣ ꯑꯩ ꯌꯨꯝꯗꯩ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯦꯕ ꯊꯣꯛꯇꯕꯒꯤ ꯏꯀꯥꯏꯔꯁꯨ ꯌꯥꯝ ꯍꯔꯥꯎꯕ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯤꯅ ꯄꯣꯖꯤꯇꯤꯕ ꯉꯥꯛꯇ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯀꯦ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯍꯟꯗꯦ ꯍꯥꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯒꯤꯅꯦ ꯃꯥ ꯃꯁꯛ ꯌꯥꯝ ꯐꯖꯩꯁꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯩ ꯕꯤꯟꯗꯤꯌꯥ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯕꯤꯟꯗꯤꯌꯥꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯄ꯭ꯔꯃꯣꯁꯟ ꯑꯃꯗ ꯑꯩꯒꯤ ꯊꯋꯥꯏꯅꯤꯒꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯒ꯭ꯌꯥꯅꯟꯁꯨ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯣꯁꯟ ꯇꯧꯃꯤꯟꯅꯈ꯭ꯔꯦ ꯃꯣꯟꯅ ꯆꯦꯡꯉꯧ ꯂꯥꯛꯄꯅꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯦꯟꯖꯤꯡꯗꯤ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯦꯟꯖꯤꯡꯅ ꯁꯨꯃꯥꯏꯅꯒ ꯑꯩꯈꯣꯏ ꯁ꯭ꯇꯣꯔꯤꯒ ꯏꯔꯝꯗꯅ ꯑꯅꯧꯕ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯔꯝꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯇꯦꯟꯖꯤꯡꯀꯣ ꯇꯦꯟꯖꯤꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯀꯩꯅꯣꯗ ꯂꯥꯛꯑꯝꯒꯦ ꯕꯤꯟꯗꯤꯌꯥꯒꯤꯗꯃꯛꯇꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯦꯒꯦꯇꯤꯚ ꯔꯣꯜꯁꯨ ꯂꯧꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯂꯥꯛꯄꯁꯤ ꯀꯃꯥꯏꯅ ꯂꯥꯛꯈꯤ ꯐꯤꯂꯝꯒꯤ ꯔꯣꯜꯁꯨ ꯃꯌꯥꯝ ꯇꯧꯕꯤꯔꯤ ꯐꯤꯂꯝꯒꯤ ꯁꯛꯁꯦꯁꯇꯨꯒ ꯁꯤꯒꯤ ꯏꯍꯨꯜꯒꯤ ꯁꯛꯁꯦꯁꯁꯤꯒ ꯀꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ इहुल की सक्सेस हम तोान लाइन वेब इहुल की कमाय है प्रोजेक्ट कमाय लाके खतंग थम्बी अहमद दारास खरकन हाइबो आइजु तानबा मोय मयाम टीवी गांगोदे माइक तारंगने कोइ नंगनबनिनको ताब खतंग वाले दारास मनु हुना यंगबीरबा व्यूअर्स पुमनमपो इकोनोना खरमजरी आई अहम वेब सीरीज से लाखिबजे दागेननजे आइगिदि अहम पुथोकपिरकबनेबा अहम एल्बम दगी हौरगा फोटोशूट अहम फोटोशूट तौरगा फोटोशूट तौबदगी थेंगनर मतुंगदा दागेनन अहम बोयना आइगिदि पुथोकपिरकबनेबा एल्बम दगी हौरगा अदुमायना सुम दागेननगा पुल्लगा लाए अदु मरक्तबदि खितंग गेप लेबा यावे अदुइ मतुंगदा स्टूडियोदा दागेनन थेंगनैबा अदुदा अखोइ वेब सीरीज अम तौदोइने नंग कनो तौदोइने खोतोइने हाइरेबा वेब सीरीज असेंगबा दागेनन अखोइ कोरियन सीरीज के का येंग अदुम ngawjabado adugi asengbai akoi manipur da tawdora khodoira tawrasi dagenan yae khotle haraga dumaina dagenan haibiraga tawkhibane aduga yam nungai ba phawe manipur da hamba su oibanina adum khangde web series ki success hai tar hoi web series amma bokte leidri manipur gi sina han oibanina film da su mayam lere music video mayam legre india gi aduga film su legre moi loi success oi bunga tane adugu sigi success khoi siga hari ihul dagi lakpa success ka film de lakpa duga isa da kari oina kamaina differentiate to biani is the khena ba thambi difference aji yam khetnai hai tare haidi album adagi film sidadi ai kasum yamna mayamna khangbi de adu handaki web series sidadi adum mayamna फजना दुम खंगबी ब्राना खले अदुम लंबी दगा चतपसु सिदि बेन नुपीदुनी ने लेना कान तौरेबा अदु हबजिकदि चतपदसु अदुम खुमबगा खोलगा चतप खोपा दुमाइन तौरेबा हादि दुम लक्नरकपदो इकायबगी अदुना अदु नेगेटिव रोल के पीबदो दाग्यानंदगा साउनिंगबगा याउद्रो साउनिंग दे आय हामबदि नेगेटिव रोल पीबदो पुरा नेगेटिव मक्ति नत्तेबा सि वेब सीरीज दा अदु दागेना हामबदि सुमाइ तौदोइने अस आइदी मसागी खरा वागा ngangandewa adai dagenan aibu haigadrane yam pakhatjabado ado dagenan astado hairoidoino kholoidoino nangonda yawido aina puthokningbagine nangna puthokpa haidabida leibado
ꯑꯗꯣ ꯑꯩꯅ ꯄꯨꯊꯣꯛꯅꯤꯡꯕꯩꯅꯦ ꯈꯣꯠꯄꯩꯅꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯨꯇꯤꯡ ꯑꯍꯥꯟꯕꯗ ꯗꯥꯒꯦꯅꯟ ꯅꯣꯏ ꯑꯗꯒꯤ ꯗꯥ ꯇꯦꯟꯖꯤꯡ ꯃꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯐꯖꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ओके अखोई व्यूअर्स सिंग ना हाइतारे अखोई इम्पैक्ट टीवी की मनुंग ना सैटरडे नाइट शो यंगन बा कांगू सिंग ना ngasi अखोई इहुल की टीम लानी खंबदा खंबदगी हाइतारे क्वेश्चन अमा खा खंगे अखोई की फीमेल आर्टिस्ट अनी की बिंदिया अमदी संग्रेला अंगोबी अमदी लेना की दमकता अंगोबी अमदी लेना अनी ना मसा स्वयं फजे से कई जागे सिन ओके जोक्स अपार्ट मथक जाई अखोई तेंजिंग लाके तेंजिंग अखोई चनाव मैम इम्पैक्ट टीवी थबक तोमिनरमे हुजिसे दुम तोमिनरी को अदो मरक से कदाई दिनो इहुल गा इरमदना स्क्रीन प्ले स्टोरी का तगलो याम अखोई वी आर सो प्राउड ऑफ यू द एंटायर इम्पैक्ट टीवी इज सो प्राउड ऑफ यू तेंजिंग कांग्रेचुलेशंस इहुल से कमायना करम्बा हिंग नोंग याय अमदी इम्पैक्ट की साउनिंग हनग्रगा स्क्रिप्ट से इबो होगी उरक बाय तगयो न तक थबी नते ऐसे इम्पैक्ट टीवी दा आंदे याउदिने दगी शो ऐसे दागेनन दा दुम यस दागेनन की गाइडेंस मखा दा दुम लेसे इम्पैक्ट से दा याउदिने से सोना दागेनन दा याउदिने Yes. Smaina pagi host sama tetapi mi pagi program menceritakan mana smaina host sama program hari ini dayana yang mana pasal ke impact ke sejalan. Jadi apa ni dayana ini project ini maksudnya adum aina dayana lagi mana tahu sebab mana yang kau aina artist lah. Jadi semua film lain sedang pamsar artist mana jadi sih. Kau ayah usah betul kan muka dayana yang short film muka ni bagi chance macam tu. Ada short film saya ni ibu macam dayana हराओ की बात आई अदना अदुगे नंग खरदी कुइरे चटी अमगी ममा अदना दायना नाइगोन दगी आई इसादसु आई अदुगे पोटेंशियल ले अदु खंजदे दायना नि चिको पिरपन अदुगा अदमाई इ खंगदे की मतंग दगी दि वेब सीरीज अम तौसियना बुदी आई हाइबिरम ले केनो ओके आई चु खोय अना आई दि दम सपोर्ट तौगनि न खोय सर खोय दायना तौसि खोसे न हाइबम तंदा लास्ट आई वन दोइना नंग इरो ना नंग ओइने इरो वेब सीरीज से अदना स्माइना आइडिया कंसेप्ट से देखिए आइना दायना स्टोरी कंसेप्ट में ना कोइना प्रमो थागत खिबा मोय हुंगी थागत खिबा मा सिगी से कोई कंसेप्ट को करने को मतलब द लई से ओके कंसेप्ट दगी कोइना दायना स्माइना सी होता गरी मणिपुर सो अहन बोय बनिना अगो कम्युनिटी खुदी मक्ता अदगी कोई इहुन हाइरे को कोई फीलिंग्स से मी खुदी मक की फीलिंग्स से कमाइना पुथोप यागनी से खना बम तंदा अखोइना यूथ तगी होरगना मी लोग के यूथ तक होरगना मागी मैच्योरिटी लेवल को मांग थेनरिबा मखल की अखोई इवोल्यूशन से कोई सिगी दवैना फोकस तौरगा की से फाइनल पदगी अखोई से आन एपिसोड से इन सिदा थावा हो ओके याम से हम वे एपिसोड अदु मयाम की रेस्पॉन्स है रेस्पॉन्स को मायना मसी वॉक पंगमी है तर लुमरा मयाम की रेस्पॉन्स है सेंगना हागने याम दुमेना खले करिगिनो हागदी मियाम की एक्सपेक्ट अखोइना खंजरुबदी खर खतने मियाम पिरपने हेले अदुगा मियाम पिरपसे उदे हेमने अखोइना तंसिगी आइन तौदना मियाम की सोइदना बा अदुगा अखोइदगी सोक्सिकी नम्मा मतम थानदी अखोइ केनो होय इंडिया जेक्शन संगला लेदिदा कोइ स्माइना कोइ केनो ग्रूमिंग क्लास अदुम तौदिए ओके अदुई मरकुदा कमाइन तौसिगे खना बसकी तौ मतमदा सोइगिगरा ने अखोइदसु पाखत्सबदो अदुना वारी अखोइना वारी इरबो मतम सोइनसु मियामना यानबा हेना पुथनबा हानदगी हेना पुथजनबा ओके अदुबो अखोई सुंबा कोई सीरीज है तारे सीरीज तुम एपिसोडिक ओइना एपिसोड वाइज लाकदौनिना मथंगी लाकदब एपिसोड खरदा सुमाई ओहेनिंगबा सुमाई तोहंजी सुमाई चलहंजी कैरेक्टर अमा हापचलु कैरेक्टर अमा सिहल्लो अदु तौरा अदा तौरा गाना कोई ऑडियंस न सुयाम सजेस्ट तौनिदना अदुगा कोई माइना अदुम मयाम तौन सोप ओपेरा सिंगददी कैरेक्टर गाजे सिंदोपी अदि माइ तौबी अमुका मयाम हरकुई मतुन डिमांड की मतुना स्टोरी गाजे अदुन लेसल जलहन बि दुम तौविदना अदो कोई वेब सीरीज सिगसु मयाम की रेस्पॉन्स मतुना वारी जे खरा ट्विस्ट एंड टर्न तौबा खरा मॉडिफाई तौबा कैरेक्टर अनु वापसन बा माइ तौरकदौ लेब्रा करी हाइनिंग lay yam lay अदु जे सेंगना हागदी दागिनन जे कने को यूथिंग जे याम सेमबी बा होय मासे म्यूजिक से दागिनन की मखादा गोइंग तौरगा लेबा साचो हम लेरी मोय एरिया सु आदि अखोइना स्टोरी जे सागला कुमतंदा जे सानगदा एरिया से हम यावरे अदु मियाम ने यंबी मतंदा मतंदा दिवाली नि थोक्सरoi कैरेक्टर अनोबा दगी ट्विस्ट एंड टर्न मयाम यावकनी ट्विस्ट टर्न्स कैरेक्टर अनोबा मयाम लाक्तौरे मयाम खौरान ngaibyu hai tare thamda ani ani zulane har thamda ama khana wa wala mani hojiki thamda ani yamna generously laktore adu production dari am waram ni hai tare series ama puthok pipe je aduna bo koi sa hadi hapta khudingi natran numit khudingi episode ama piba ngam do so ram ba ai gyanjan da lakchage gyanjan gi khoi gi makeup choreography design loi bhajarang mani phaju phajai adu bo
ꯒ꯭ꯌꯥꯅꯟꯅ ꯄꯨꯊꯣꯔꯛꯄ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯚꯤꯗꯤꯑꯣꯒꯤ ꯄ꯭ꯔꯗꯛꯁꯟ ꯐꯤꯂꯝꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯈꯜꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯦ ꯑꯦꯕꯤ ꯑꯣꯗꯤꯑꯣ ꯚꯤꯖꯨꯋꯦꯜ ꯄ꯭ꯔꯗꯛꯁꯟꯁꯦ ꯌꯥꯝ ꯇꯣꯉꯥꯟꯕ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯀ꯭ꯔꯤꯌꯦꯇꯤꯕ ꯑꯣꯏꯕ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯣꯏꯔꯁꯨ ꯌꯥꯝ ꯇꯣꯉꯥꯟꯕ ihul ꯑꯣꯏꯔꯁꯨ ꯇꯣꯉꯥꯟꯕ ꯂꯣꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯌꯨꯅꯤꯛꯅꯦꯁ ꯑꯣꯏꯕ ꯑꯃ ꯄꯨꯊꯣꯛꯏꯕ ꯀꯩꯅꯣꯁꯦ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯗꯛꯁꯟ ꯗꯤꯖꯥꯏꯟꯁꯦ ꯃꯁꯤ ꯀꯔꯤ ꯒꯨꯂꯤꯒ ꯆꯥꯔꯒ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯖꯥꯠꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯃꯌꯥꯝ ꯄꯨꯊꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤ ꯍꯣꯏ ꯑꯩꯒꯤ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯒꯤꯐꯇꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯑꯃꯈꯛ ꯌꯥꯝ ꯄꯥꯝꯖꯔꯗꯤ ꯑꯗꯨꯝ ꯂꯨꯞꯄꯗꯤ ꯄꯣꯠꯇꯨꯒꯤ ꯑꯗꯨꯝ ꯐꯖꯕꯁꯨ ꯊꯣꯛꯂꯛꯑꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯅꯨꯡ ꯑꯃꯈꯛ ꯁꯣꯔꯣꯛꯇ ꯇꯥꯔꯝꯕꯗꯣ ꯌꯦꯡꯕ ꯍꯩꯔꯗꯤ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯒꯤ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟꯠꯁꯦ ꯑꯗꯨꯗ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯍꯥꯟꯅ ꯐꯣꯀꯁ ꯑꯃ ꯇꯧꯋꯦ ꯑꯗꯩ ꯑꯃꯨꯛ ꯁꯦꯀꯦꯟ ꯄꯣꯏꯟꯠꯗ ꯋꯥꯏꯗ ꯑꯩꯒꯤ ꯑꯣꯔꯤꯖꯤꯟꯁꯤ ꯀꯩꯅꯣ ꯑꯩ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯀꯃꯥꯏꯅ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯛꯄ ꯃꯈꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯥꯎꯅꯕ ꯍꯣꯠꯅꯩ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯃꯌꯥꯝꯅ ꯇꯣꯉꯥꯟꯅ ꯎꯕꯤꯕ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯄꯥꯝꯕꯤꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯌꯥꯝ ꯂꯧꯔꯨꯕ ꯍꯥꯏꯁꯦ ꯃꯤꯗꯤ ꯑꯦꯗꯚꯥꯟꯇꯦꯖꯁꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯗꯕ ꯄꯣꯠ ꯑꯃ ꯂꯩꯗꯤ ꯂꯩꯔꯝꯃꯕ ꯑꯗꯣ ꯑꯩꯅ ꯍꯟ ꯇꯧꯖꯕꯗꯁꯨ ꯊꯤꯖꯕꯗꯁꯨ ꯃꯅꯤꯄꯨꯔꯁꯤ ꯂꯟꯒꯤ ꯄꯨꯀꯩꯅꯤꯒ ꯍꯥꯏꯕꯗꯣ ꯑꯩ ꯅꯣꯞꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯒꯤ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯣꯔꯠꯁꯟ ꯁꯥꯏꯠꯁꯤ ꯋꯥꯟ ꯑꯣꯐ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯐꯦꯁꯟꯒꯤ ꯂꯥꯏꯟꯗ ꯑꯣꯏꯔꯣ ꯀꯩꯗ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯂꯩꯈ꯭ರೆ ꯍꯥꯏꯗꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯣꯏꯔോ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯇꯝꯄꯥꯛꯇ ꯂꯩꯕ ꯑꯣꯏꯔో ꯍꯦꯛꯇ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯂꯛꯄꯗ ꯅꯠꯇ꯭ꯔꯒ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯑꯩꯕꯨ ꯒꯥꯏꯗ ꯇꯧꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯅ ꯆꯤꯡꯊꯣꯛꯂꯛꯄꯗ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯗ ꯌꯦꯡꯉꯨꯕꯗ ꯑꯋꯥꯠꯄ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯉꯁꯥꯏ ꯑꯗꯨꯅ ꯃꯆꯥꯛ ꯑꯣꯏꯔꯒ ꯑꯩꯅ ꯁꯨꯝ ꯌꯨꯁ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯎꯠꯊꯣꯛꯄꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯇꯣꯉꯥꯟꯕ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯎꯕꯤꯕꯗꯒꯤ ꯁꯨꯝ ꯄꯥꯝꯕꯤꯕꯅꯤ ꯑꯗꯩ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯒꯥꯏꯗ ꯇꯧꯕ ꯑꯣꯖꯥ ꯃꯌꯥꯝ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯩꯅꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯄꯤꯕꯤꯔꯛꯄꯗꯣ ꯑꯗꯨꯅ ꯉꯝꯕꯅꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ihulꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯒꯤ ꯍꯥꯏꯔ ihulꯒꯤ ꯇꯤꯝꯁꯤꯒꯤ ihul ꯑꯣꯏꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯍꯥꯏꯔꯤꯕ ihul ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁꯁꯤꯕꯨ ꯌꯦꯡꯕ ꯈꯨꯗꯤꯡꯃꯛꯀꯤ ihul ꯑꯣꯏꯔꯕꯅꯦ ihulꯒꯤ ꯗꯤꯃꯥꯟꯁꯦ ꯑꯔꯣꯏꯕꯤꯗꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ihulꯁꯦ ꯈꯔ ꯇꯣꯏꯅ ꯍꯦꯛ ꯌꯦꯡꯅꯤꯡꯕ ꯃꯌꯥꯝꯅ ꯈꯔ ꯇꯣꯏꯅ ꯍꯦꯛ ꯄꯥꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯗꯛꯁꯟ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯩꯗꯤ ꯑꯗꯨꯒꯤꯁꯨ ꯈꯤꯇꯪ ꯋꯥꯔꯝꯒꯅꯤ ꯑꯗꯣ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧ ꯏꯟꯇꯔꯦꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯩ ꯕꯤꯌꯔꯁꯤꯡꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯦꯡꯗꯣꯛꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯅꯤꯡꯕꯒꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯁꯤ ꯗꯥꯔꯥꯁꯀ ꯊꯦꯡꯅꯕꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ आर्टिस्ट होइबा कला तौबसी पैसा पाइबा नंबर ओइदे यामना अखोगी मिडल क्लास की आदि फैमिली सिंग नंबर ओइ अदुना अदुगी अवाबदो अइंगोंदसो दुम थेंगनै अदो हौजिक अखोइना वेब सीरीज सि करम्बा वाखलोंदगी कमाइ लाखिबनो हाइबसे मयामदा कितंग ngahakang share तौजगे अखोइ सि ngasai talent लाइब आर्टिस्ट ति मयाम लाइबा अदुगा पामजबस मयाम लाइबा अदुगा फिल्म अमा तौबो मतमददि हौजिकान अदुम चंगे पैसा अदु ngasai मधु प्रोड्यूस तौनब लेटबा अदै पुथोकपसु फैसिलिटी वाटपा अदुमबगी खुदोंग चादबस मयाम लै अदुगा सुम आर्टिस्ट सिंग पामजबगी आइगा थेंगनारपो मतमदा टैलेंट से अदुम लैरगा फॉर एग्जांपल ngasi मयामना इहुलदा पामिबा अखोइगी जैक्सन अदै बिंडिया संग्रिला आइना ngasi दगी सही मरी मंगागी ममांग हाना लोइना मोइ चाइल्डहुड त थेंगनारबा ngaktani मतमजा मोइसि मोइगी तोंगानबा यूनिक ओइबा टैलेंट मम आइना लोइ उइ अदुगा मोइसि अदि उथोफम प्लेटफॉर्म लैतबा हाइदि फिल्म जंगबा नत्र कैनोम याव बाइस मसागी स्टार सुमुरगा नत्रगा आदि मफम जाबा म थेंगनरगदि ओजा थेंगनर दुम चटखि अदो आइना असमोइद स्माइन दि यावरगा मतम जदाइसु मेकअप आर्टिस्ट डिजाइनर ओइन लै आइ कैसु डायरेक्टर ओइदे अदो कमाइना तौनी गा हायरपगी मोइज पुथोक पिरगदि खंगनिना गा हायबदो अदो माइना तौरस मु खल्ला खल्ला लाखबदो ngasi sahi mari manga sigi matungda मोइसि हौजिक खक्तंग मयामदा हाइदि मोइगी टैलेंट उथोपगी चांसेस सम फंगे अदो हाइबा पोसे अखोइना उथोकनिंगगसु हाइदि हौजिकान से वीडियो मा पुथोपा नत्र फिल्म अम तबाइ पैसा याउद्रदि यादो अदा अखोइसु इसाजे हौजिक आइना चलिबा ड्रेस दा कैसु हाइदि परफेक्ट ओइदि फील सिदा पिन पॉइंट अम खक्तनि मयामना इ नुंसिबिबगी खंबिरिसे अनो साइ आइसु वीक ओइरिबा आइना मोय अमुक चिंखतस कमाइन तौनि हाइबसे मयामना दुम खंबिरमनि हाइदि अवाबदो अदमाइन तौबसदा आइसि वाखंददि याम खल्लगा उथोकनिंगबा मोइसिंगसि उथोकनिंगबा मोइदे यावरिबस कमाइन तौनिगा हाइबसे समंता अखोइ संग्रिलास मसमसि स्वाइदे यावे हानबाइगा थेंगनबदा आइ नंगना समसांगदि फजनि हाइबदो मा खा लैरम सि यमगै अदुगुम्बा अंगांदुगी
ꯍꯥꯔꯠ ꯃꯉꯣꯟꯗ ꯊꯋꯥꯏ ꯍꯥꯏꯗꯤ ꯌꯥꯎꯖꯕ. ꯀꯩꯅꯣꯝꯈꯛ ꯑꯩꯅ ꯍꯥꯏꯕꯒꯤ ꯊꯥꯖꯕꯤꯕꯗꯣ ꯑꯩꯅ ꯄꯨꯊꯣꯛꯄꯤꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯤꯗ ꯄ꯭ꯔꯖꯦꯟ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯖꯦꯛꯁꯟꯁꯤ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯇꯦꯂꯦꯟꯗꯣ ꯐꯖꯩ ꯖꯦꯛꯁꯟ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯕꯨꯂꯦꯠ ꯀꯧꯕ ꯏꯁꯩ ꯑꯃ ꯂꯥꯛꯑꯦ ꯅꯪ ꯁꯨꯃꯥꯏꯅ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯒ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯑꯁ ꯑꯩ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯅꯣꯂꯦꯖ ꯑꯩꯅ ꯋꯥꯏ ꯀꯩꯗꯧꯕꯩ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯤꯅꯣ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯒꯦ ꯑꯗꯣ ꯃꯥ ꯐꯖꯅ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯏ Okay. ꯕꯨꯂꯦꯠꯇꯣ ꯃꯥꯅ ꯑꯣꯀꯦ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯕꯨꯂꯦꯠ ꯇꯧꯕꯅꯤ ꯕꯨꯂꯦꯠ ꯑꯁꯦꯡꯕ ꯀꯥꯞꯄꯛꯏꯁꯤꯗꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯖꯦꯛꯁꯟꯅ ꯀꯥꯞꯄ ꯑꯣꯏꯔꯝꯃꯦ ꯑꯗꯩ ꯑꯩꯈꯣꯏ ꯕꯤꯟꯗꯤꯌꯥꯁꯤ ꯑꯍꯥꯟꯕ ꯐꯣꯇꯣ ꯁꯨꯠ ꯑꯃ ꯂꯥꯛꯑꯦ ꯃꯃꯤꯠ ꯌꯦꯡꯕ ꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯑꯗꯨꯝ Okay. ꯑꯗꯨꯒ ꯃꯉꯣꯟꯗꯗꯤ ꯃꯥꯒꯤ ꯑꯥꯏꯗ ꯅꯠꯇ꯭ꯔꯒ ꯅꯣꯁ ꯑꯗꯨꯝ ꯑꯦꯅꯥꯇꯣꯃꯤ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯌꯥꯎꯕꯗꯣ ꯑꯩꯅ ꯑꯣ ꯁꯦ ꯑꯉꯥꯡꯁꯤ ꯌꯥꯎꯏꯅꯒ ꯉꯁꯥꯏ ꯑꯩꯁꯨ ꯃꯦꯀꯞ ꯇꯧꯔꯛꯄꯒꯤ ꯑꯦꯅꯥꯇꯣꯃꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯁꯤꯅ ꯋꯥꯔꯤꯁꯦ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯐꯤꯂꯤꯡꯁ ꯃꯌꯥꯝꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯗꯒꯦ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯑꯩꯁꯦ ꯁꯨꯝ ꯈꯜꯂ ꯂꯥꯛꯄꯗ ꯍꯟꯗꯛꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯔꯨꯕꯗꯁꯨ ꯑꯗꯒꯤ ꯃꯣꯏꯗ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯂꯛꯀꯤ ꯆꯥꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 5-6 ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯒ ꯉꯝꯗꯕꯗꯣ ꯍꯥꯏꯕꯗꯤ ꯌꯨꯠꯁꯤꯡꯁꯦ ꯀꯃꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤ ꯃꯌꯥꯝ ꯂꯩꯔꯒ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯂꯩꯔꯒ ꯀꯩꯗꯧꯕꯩ ꯃꯣꯏꯗ ꯇꯦꯂꯦꯟꯁꯦ ꯃꯈꯟ ꯃꯈꯟ ꯊꯦꯡꯅꯩ ꯍꯥꯏꯕ ꯉꯁꯥꯏ ꯂꯨꯡꯗꯥꯏ ꯍꯥꯏꯔꯤꯕ ꯒꯥꯏꯊꯥꯏꯉꯝ ꯃꯣꯏ ꯑꯗꯒꯤ ꯀꯩꯅꯣ ꯀꯁꯟꯒ ꯍꯥꯏꯕꯁꯦ ꯃꯣꯏꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯀꯕꯨꯏ ꯀꯝꯃꯨꯅꯤꯇꯤꯗ ꯇꯦꯂꯦꯟ ꯂꯩꯕ ꯑꯉꯥꯡꯁꯤꯡꯅꯦꯕ ꯑꯗꯩ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯗ ꯀꯣꯁꯇ꯭ꯌꯨꯝ ꯄꯥꯏꯕ ꯄ꯭ꯔꯤꯇꯤ ꯄꯥꯜꯃꯩ ꯑꯗꯩ ꯑꯣꯖꯥ ꯁꯥꯔꯤꯕꯗꯨ ꯃꯦꯀꯞ ꯑꯥꯔꯇꯤꯁꯅꯤ ꯀꯩꯅꯣ ꯁꯣꯅꯤꯌꯥ ꯄꯥꯜꯃꯩꯗꯣ ꯃꯣꯏꯁꯤꯡꯁꯤ ꯊꯦꯡꯅꯔꯛꯄꯗ ꯑꯩꯉꯣꯟda ꯇꯣꯉꯥꯟꯕ ꯉꯁꯥꯏ ꯑꯩꯅ ꯗꯤꯖꯥꯏꯅꯔꯗ ꯂꯩꯕ ꯃꯦꯀꯞꯇ ꯂꯩꯔꯝꯕꯅꯤꯅ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯜꯂꯛꯑꯦꯕ ꯑꯩꯁꯨ ꯗ꯭ꯔꯦꯁꯀꯤ ꯀꯩꯅꯣꯝ ꯍꯟ ꯇꯧꯕꯗ ꯑꯗ ꯃꯣꯏꯁꯨ ꯊꯦꯡꯅꯔꯨꯀꯥꯟ ꯄꯨꯊꯣꯛꯅꯤꯡꯕꯗꯣ ꯐꯤꯂꯤꯡꯁꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯩ ꯑꯩꯁꯤ ꯃꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯏꯀꯥꯏꯔꯛꯇ꯭ꯔꯦ ꯀꯩꯅꯣꯗ ꯑꯩꯅ ꯋꯦꯕ ꯁꯦꯔꯤꯁ ꯑꯃ ꯇꯧꯕ ꯍꯥꯏꯁꯤ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯇꯥ ꯂꯩꯔꯕꯅꯤ ꯑꯗꯩ ꯏꯗꯤꯇꯔ ꯑꯃ ꯀꯝꯄꯜꯁꯔꯤ ꯉꯁꯥꯏ ꯃꯣꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯍꯣꯞ ꯁꯥꯒꯠꯂꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯨ ꯉꯔꯥꯡꯃꯛꯇ ꯃꯥ ꯑꯍꯤꯡꯗ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯏꯗꯤꯇꯤꯡꯗꯨ ꯂꯣꯏꯔꯒ ꯑꯞꯂꯣꯗ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯆꯥꯕ ꯈꯪꯗꯦꯕꯀꯣ ꯉꯁꯤ ꯑꯌꯨꯛꯁꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯍꯥꯏꯐꯦꯠ ꯉꯥꯏꯔꯝꯃꯦ ꯄꯨꯡ 11-12 ꯍꯧꯖꯤꯛ ꯊꯥꯒꯠꯂꯛꯇꯦ ꯑꯗꯣ ꯊꯥꯒꯠꯂꯛꯇ꯭ꯔꯦꯅ ꯑꯩ ꯇꯨꯝꯈ꯭ꯔꯦ ꯍꯧꯒꯠꯂꯀꯥꯟꯁꯤꯗ ꯑꯌꯨꯛ ꯑꯉꯟꯕꯗ before ꯍꯥꯏꯗꯤ 5 hours ago upload ꯇꯧꯔꯦꯅ ꯑꯗꯩ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯆꯥꯕꯖꯥꯅ upload ꯇꯧꯔꯦ ꯀꯅꯥꯅꯣ ꯅꯨꯡꯗꯥꯡ ꯑꯍꯤꯡꯗ ꯂꯨꯝꯃꯒ upload ꯇꯧꯔꯤꯁꯤꯕꯣꯅ ꯈꯜꯂꯝꯃꯤꯅꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯑꯗꯣ ꯉꯁꯥꯏ ꯀꯩꯅꯣꯁꯤ ꯏꯗꯤꯇꯔ ꯑꯣꯏꯔꯤꯕꯁꯤ ꯃꯥ ꯃꯁꯥꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯍꯨꯜ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯁꯤꯗ ꯑꯗꯨꯝ ꯇꯤꯝ ꯑꯣꯏꯅ ꯌꯥꯎꯔꯤꯅꯤ ꯄ꯭ꯔꯣꯗꯛꯁꯟ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯎꯅ ꯂꯩꯕꯅꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯚꯤꯖꯨꯋꯦꯜ ꯏꯐꯦꯛꯇ ꯕꯤꯖꯨ VFX ꯑꯗꯨꯝ ꯈꯪꯅꯔꯝꯒꯅꯤ ꯑꯗꯣ ꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯁ꯭ꯇꯨꯗꯤꯑꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯤꯡꯈꯨ ꯍꯥꯟꯅ ꯃꯥꯒꯤ ꯑꯗꯣꯝꯗ ꯂꯩꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤꯁꯤꯅ ꯕ꯭ꯔꯤꯒꯦꯁ ꯃꯥꯒꯤꯁꯨ ꯀꯩꯅꯣ BK ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯑꯩꯅ ꯃꯣꯏꯗ ꯐꯖꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯩꯔꯦ ꯅꯣꯏꯒ ꯄꯨꯜꯂꯤꯉꯩꯁꯤꯗ ꯁꯨꯝꯕ ꯈꯛꯇꯪ ꯑꯩꯅ ꯇꯧꯅꯤꯡꯉꯒ ꯂꯩ ꯇꯧꯁꯤꯔꯥ ꯃꯣꯏꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯋꯦꯕ ꯁꯦꯔꯤꯁꯀꯨꯝꯕꯁꯤ ꯇꯧꯅꯤꯡꯕꯒꯤ ꯐꯤꯂꯤꯡꯁ ꯂꯩꯔꯝꯕ ꯃꯣꯏ ꯑꯅꯤꯗꯁꯨ ꯑꯗꯩ ꯃꯣꯏꯁꯨ ꯗꯥꯒꯦꯟ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯑꯗꯩ ꯑꯩꯒꯤ ꯂꯛꯀꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯑꯗꯩ ꯃꯣꯏ ꯑꯅꯤꯁꯤꯅ ꯄꯨꯔꯥ ꯃꯣꯏ ꯁꯤꯌꯔ ꯇꯧꯔꯛꯑꯦ ꯏꯗꯤꯇꯤꯡꯒꯤ ꯑꯗꯩ ꯀꯦꯃꯦꯔꯥꯒꯤ ꯀꯌꯥꯝ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯍꯟꯗꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯆꯨꯡꯁꯟꯅꯔꯒ ꯑꯩꯈꯣꯏ ꯇꯦꯟꯖꯤꯡꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯉꯔꯥꯡꯃꯛꯇꯗ ꯏꯗꯤꯇꯤꯡꯁꯦ ꯂꯣꯏꯗꯕꯒꯤꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯔꯒ ꯆꯥꯛ ꯊꯤꯜꯂꯦ ꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯦ ꯍꯦꯛꯇ ꯄ꯭ꯔꯦꯁꯔ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄ ꯀꯩꯗꯧꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯃꯌꯥꯝꯅ ꯌꯦꯡꯉꯤꯁꯤ ꯐꯣꯡ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯣꯏꯔꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯞꯂꯣꯗ ꯊꯥꯒꯠꯂꯛꯄ ꯍꯥꯏꯗꯤ ꯂꯦꯇꯦꯁ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯤ ꯊꯥ 2 ꯃꯃꯥꯡꯗ ꯅꯝꯊꯣꯛꯑ ꯀꯣꯟꯅ ꯊꯥꯒꯠꯂꯛꯄ ꯅꯠꯇ꯭ꯔꯤꯕ ꯑꯗꯨꯅ ꯅꯝꯕꯁꯤꯗ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯑꯁꯤꯃꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯁꯦꯀꯦꯟ ꯄꯣꯏꯟ ꯑꯃꯅ ꯑꯩꯈꯣꯏꯒꯤꯁꯤꯗ ꯌꯥꯎꯖꯔꯤꯕ ꯀꯥꯁ ꯇꯧꯔꯤꯕ ꯑꯦꯛꯇꯔꯁꯤꯡ ꯑꯗꯒꯤ ꯄꯨꯂꯞ ꯀꯩꯅꯣꯁꯦ ꯁ꯭ꯇꯨꯗꯦꯟ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯗꯦꯂꯤ ꯑꯗꯨꯝ ꯁꯨꯇꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦ ꯁꯦꯡꯅ ꯃꯣꯏ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕ ꯃꯇꯝꯗ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗ ꯁꯨꯇꯤꯡ ꯃꯦꯟ ꯑꯣꯏꯅ ꯇꯧꯋꯦ ꯀ꯭ꯂꯥꯁ ꯇꯧꯕꯁꯨ ꯑꯗꯨꯗ ꯇꯧꯋꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯇꯦꯟꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯃꯌꯥꯝꯅ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯒꯤ ꯅꯦꯒꯦꯇꯤꯞ ꯑꯣꯏꯔꯣ ꯑꯗꯩ ꯄꯣꯖꯤꯇꯤꯞ ꯑꯣꯏꯔꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄꯗꯨ ꯎꯔꯒ ꯑꯩꯈꯣꯏꯁꯤ ꯍꯥꯏꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯦꯄꯤꯁꯣꯗ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯗꯤꯁꯥꯏꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯄꯦꯟꯗꯕ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯥꯡꯍꯟꯅꯤꯡꯉꯒ ꯁꯝꯅꯃꯛꯇ 45 minutes 1 hours ꯄꯥꯝꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯕꯁꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯁꯤ ꯃꯐꯝ ꯃꯇꯝ ꯄꯩꯁꯥ ꯃꯅꯤꯒꯤ ꯍꯥꯏꯕ ꯑꯃ ꯂꯥꯛꯄꯅꯤꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯗꯛꯁꯟ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯇꯣꯏꯅꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯗ ꯊꯥꯗꯧ ꯅꯠꯇꯦ ꯇꯤꯚꯤ ꯆꯦꯅꯦꯜꯗꯨꯅ ꯃꯣꯏꯗꯧ ꯄꯩꯁꯥ ꯄꯤꯕꯤꯗꯧ ꯅꯠꯇꯦ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯃꯌꯥꯝꯅ ꯂꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ
हाइरिबा इहुल से तोयना तोयना खरग यामना येंगे फजना चावखलनगे हाइ तारगदी सब्सक्राइब तखतना तौबिरो लाइक तखतना तौबिरो शेयर तखतना तौबिरो दो तारगदी सोयदना इहुल से थामदा अनि दनते चयोल खोदिंग लाखपसु यारि पोने आई जैक्सन दं लाक्से जैक्सन कोइ दिंकु ने मयाम की दिंकु जैक्सन से कोई बैकग्राउंड लेरिगसु बैकग्राउंड साथी साथी बथम मयाम तौबिरो मे अदो हुजिकती दिंकु से कोइना हुजिक येंग मतम एपिसोड 1 दगी हुजिक पावबुसिदा स्टोरी से कोई हॉस्टल तदम लेरंबा अदुबो कोई दिंकु होय हंदक्ति पास आउट तौथोखरे ngaraंगी सीरियल दुदा 12 पास तौखरे ग्रेजुएशन तंबगी कोइ जेनबो होखरे अदुना हदि हॉस्टल दगा त ओरंबा स्टोरी निना दिंकु होय अमो हॉस्टल दगी थादो सखरबनिना दिंकु होय जे हदि इहुल दगी खरा तोयरा रोइद्रा अतोप अनो ngasi द न्यू गाय गायन कोको गायन इंट्रोड्यूस तौनो कोको होयना मौ सेलावरद्रा गायन मयाम जो पाखनबो यावी करी हैनिंग अखोई जे 12 से पास आउट तौग्रे अदो अदुम लाकनी मखादा अदुम नत्री सस्पेंस ngai biyo मैम ngai mina jay बिसम ट्रेलर खतरी मखायम लाकिनी ओके अदो सिगी प्रिपरेशन है तारे साइ जो है कोई मही तमी बंग आतन कॉलेज तंबीरी प्रोजेक्ट माइ तोई तमजरी कॉलेज काइ त तंबी थोबाल कॉलेज दे मयामना दिंकु लाक बदल वरा मने ओके हुजे करी तोबिरी कॉलेज है करी क्लास करी तंबीरी फर्स्ट ग्रेजुएशन फर्स्ट को अदुदी लाइक तम खलकपा याम मरुइबा टाइमिंग ने अदुना लाइक तम मजु सोइबे यादबा अदुगा करियर सिसु सोहन बे यादबा है तारे तौचलु पाइसलु पसिन पबजिसु अदुना सिगी दमकता होय सैटरडे संडे गुम दसु तौ है सुटी लेबन मिसिंग दसु तौ है अदो सिगी प्रिपरेशन दि कमाय तौ युम दना याम प्रिपरेशन तौ ब्रा होजि ओजा ग्यान ना ओन रिस्पांसिबिलिटी पिरमिना आई ओन पिरबे रिस्पांसिबिलिटी सिदी फजना तौ दे यादे हदना युम दगा हलागा एक्टिंग ओराइबि नुंदांग अहिंग खंगदगै साक जाम थम खंगदगै माइनगा तौरब जाला कमाय प्रिपरेशन तौ बि सिगी डिंको की रोल से कैरी तौनो होना बता सिंग तौनो होना बता कमायन प्रिपरेशन तौ बिकी खतंग हाइबे आई प्रिपरेशन तौ बुजे सुमाइन तवे आई जे आयु आयु खुदिंगी वर्कआउट तवे अदुदा हाइदि मिंजेन ममांगदा तवे अदा मिंजेन ममांग तौ कानिदा खोइ इसै दुम थारगा तौ बुजे इसै थार कान नुंगाइना हाइता इसै थार कानिदा जगोइ जोमु मरक मरक सादोइ सादो कानिदा आइना आइगी मिंजेन आइगी सक्से ममीजे ता कांदा आइना कमाइन तौना नेक्स्ट एपिसोड की कमाइन तौन तौ पे आइसिदगी चेंज कई लाक पे हाइजी आइना मिंजेन ममांगदा दुम प्रैक्टिस तौ जाबा हाइता सुमाइन दुम तौ ओके प्रैक्टिस माइन दुम तौ दिंकु हाइरबा कैरेक्टर से सिगी दमता समझे संगीब्रा मयाम पामदु जे फिल्म जे जो समझने या मरुइबा स्टोरी मोइ दिंकु की दमता ममाना जु समसंगबगा यादबा दु दिंकु दिम पामजबा समझे दुम संगनि ए अनुरबो खंगनि हारिने अद सिगी इहुल जिगी दमता सीरीज जिगी दमता संगीब्रा मसागी हामदे दुम संग लेब्रा चानागिब्रा अजे फर्स्ट अजे 12 एक लोबगा 12 लोबगा ओजाना एग्जाम हाइदोक्ट्रिङै ओजाना अगी युमदा लाक्पि अदा एल्बम अमा तौबगी हाइतारे आइगोंदा अमा पिबिरक पाइतारे ओके एल्बम जे फेसबुक चे बलागा चे सॉरी चे सोमागा जेम साइकोंगा तौबा अदुगी तौकानिदा अजे लुक्स अमा चेंज तौजे न दुमाइना ओजाना हाइबिदे संगिबनि संगिब मतुंगिदा दुम मरी मरी समदा काना वेब सीरीज से तौरजी नंगी समजे सुमाइना दुम हाइदि सिदगी खितंग केनो तौरगा हाइतारे खितंग सांकला काना सब चान तारनी वेब सीरीज की कैरेक्टर जो दुमाइना लेरे नंग सम संगबा हम सारनी दुमाइ हाइबिदे दुमाइ दुम चथगिबनि हाइतारे ओके यम चानरु हाइतारे यम चानबसे कोई सीरीज सिदसु दिंकु सि कनानोमना मोबाइल फोन हम पायरगा माई फोटो तौरगा थीबु लाइको अरमाइना ओजा ग्यानन जो थीबु लामनो माले सिगी वेब सीरीज से तौबे यात्रे हां करेन कोइंसिडेंस वेन तौबर वारी से अदुम हायर भर माइना जैक्सन की लाइफ ता अदुम माने हाइता हायर माने को ओके मथंग जई संग्रीला अंगोबी ला की अंगोबी संग्रीला करी हाइनिंगी खुगी सिगी अंगोबी की कैरेक्टर से अंगसाई संग्रीला ने जो तुम हाइबी युमदा इदी तुम युमदा याम लेगली मपान थोकन दे हाय अदुना सिगी अंगोबी के कैरेक्टर सिगा संग्रीला की पुंसी का एकदम यम चाने खनब्रा अदरवाइज सिगी अंगोबी के कैरेक्टर से तौना होना बदा प्रिपरेशन कमाई तौबी की प्रैक्टिस कमाई तौबी कितन हमबी तसेंगना हायरबदा आई सी कैरेक्टर अंगोबी हाइबा कैरेक्टर से दागेना अइगोंदा अइगा चानाबनेबा पीसे पुरा समना हाइबदा पुरा अइनेबा अंगोबी साइजे अइनेबा आई कमा हाइदनो होंगे खेनाबा क्या लेतेबा अदु खेनाबा अमदि लेरिसे तैनते वा क्या ngangendeba वेब सीरीज सिददि अदुगा असेंगबददि आई वा याम nganगे दागेनसु चाहिएबा आई वा नंग सोर होंदगा वा nganगे सोरोम तो होलो चाहिएबो अदु खतने खेनाबा हाइबो अतैदि क्या खेनाबदि उते अदु प्रिपरेशन दि कमाय तौवे दम प्रिपरेशन तौदसु याब्रा आई सादुइबो आई इसाना इसा साजबु काय वानिंगा लेते गाना प्रिपरेशन थोइन तौगिदबा अरे कैमरा ममांग एक्ट तौरखदौनिना ओजा गाना ने दुदि यारोय संग्रीला गायना हारतुइनी अदुन अदुगी प्रिपरेशन द कमाय तौगे सुमाइन तौवे प्रिपरेशन जे अइगोंदा
ꯀꯦꯔꯦꯛꯇꯔꯁꯤ ꯆꯥꯟꯅ ꯇꯥꯔꯁꯨ ꯁꯤꯆꯨꯋꯦꯁꯟꯗꯣ ꯆꯥꯟꯅꯔꯛꯇ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯗꯥꯒꯦꯅ ꯁꯨꯇꯤꯡ ꯂꯩ ꯍꯥꯏꯔꯒꯅ ꯗꯥ ꯇꯦꯟꯖꯤꯡꯁꯤꯅ ꯋꯥꯆꯦꯞꯇ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣഗ് ꯀꯩꯀꯥꯁꯦ ꯊꯥꯔꯛꯑꯅꯤ ꯑꯗꯨꯒ ꯗꯥꯏꯂꯣग्ꯁꯦ ꯉꯥꯡꯉꯒ ꯃꯤꯁꯦ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛꯇꯪ ꯄ꯭ꯔꯤꯄꯦꯌꯔꯗꯤ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯣꯔꯦꯟ ꯆꯥꯟꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏ ꯄꯥꯈꯠꯄ ꯂꯩꯗꯅ ꯑꯗꯨ ꯄꯥꯈꯠꯇꯅꯕ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔꯗꯤ ꯇꯧꯋꯦ ꯌꯨꯝꯗ ओके अदो अखोगी क्या है फिल्म दसु अदगी एनी अखोई एंटरटेनमेंट गिलम द हाइतारे को अदगा हारिबा अखोई इहुल गी सीरीज ददी बिंदियागा संग्रीला गसे कितंग मुखाइना दुनि हा अमगा अमगा कितंग साउनबी मुखाइना बी हाइतारे ने अखोई नुपी मसेन ज खगा दुम तंग नैदना को अदुगा मरोइना अखोई हीरोइन हाइतारे अखोई एनी सीरीज अमगी सीरियल अमगी नंतर फिल्म अमगी दी अमुका हेना मुंगनै हाइ रियल लाइफ तजु को अदुनि दी आमनु सिनना जम लैमिनै कमाय तवी नोनी की बॉन्डिंग दी असेंबददी पुरा इचिन इनाउनि इबाने अदुम चटमिनरसु इबाने अदुम चटमिनेबा अदि अदुम हाय आई चेबिंदियादसु चेबिंदिया इबानी अदुम हेंवाय बु सुमाय अदुम लैसिको अदा इसिनाउनि अबानी सुमाय लैसि हेता मंगोन दे खितंग हेनो होगे अबानी दी खंद्रो अदुमाइनि खनबा याउदे कइगिनोदा चेबिंदिया अइगोंदे खतंग खल्ली हल्लेबा माना अइगोंदे अनबना माना अइना खंगदबसु माना ताक्पिये अदुगा नंगी सुमाय तौ एक्टिंग दो सुमाय तौसलदि हेना फजनी कायना हाइबदो हाइबी अइगोंदा अदुना मंगोंदगी अदुमाइना खंदुबदि थौदोकना लेमदो मानदेना खले अइ वखंददे बिंदिया लाके करी हाइनिंगी अदुम केम लेतबरा केमता लाइते इबानी ngarang gokta dong koi chatlaga chaminadana thaminadana khongamda boga hawi बेस्ट फ्रेंड ता रे को ओके अदो बिंदिया की रोल से लेना से हम साथी बा क्या कोई इहुल से दी हम साथी बा मींस कितंग माना एटीट्यूड लइबा कितंग एक्सप्लोसिव ओइबा रोल अम तवी नेगेटिव मक्ति नते सा जो ताकि नेगेटिव ति नते अदुबु कितंग एटीट्यूड लइबा हाइगद्रा अदुमो रोल अम साबनिना अखोगी म्यूजिक वीडियो दा अरेगी फिल्म दो हजि फाउ तो बिंदिया तोरैदुगा सिगी रोल से कितने डिफरेंट और हम दो मालें खाले डिफरेंट होता है कि बिंदिया हम चारा बेहतर मयाम बिंदिया से अलमाई तुम रियल लाइफ तो से ले तुम माम बताओ रियल लाइफ तो बिंदिया हम संबुद्धि समझे को करे हने रियल लाइफ तो का अदुगा स्क्रीन द थोई बार लाइना की लाइफ से का हम खेना बरा सी की दमक प्रिपरेशन कमाई तो हुई कितना है भी रियल लाइफ का एगी लाइना से सिगली हम थीना खेना है तारे आइना खंजबदा हाइदी रियल ददी आइजे अदुम इमानबिसिंग जो हाइबदा कइन न वांगन दे खरा ngang खोलो मी अनौब थेंनाबदा को मीना अदुम पोंग बखोप मानगिनी वा खरा ngang खोलो दमा हाय अदुगा आइना फनिक सेट यादबजे सि आइना फनिक सेट याम पामजब रियल ददी ओके फनिक सेट पगि याम फजब डायलॉग याम यावगिने एपिसोड 1 अदाइदा निंजिंगिबा अमनि दा हाइबियुने याम फजबने बिनिया की डायलॉग सिंग दाइदा निंजिंग मा यावरगा याम पुलब हाइबि याबा यावरगा सुदुम कैसु काइदे मथंग मथंग हाइनासु या हाउर नंग दियाम ngамमिना ngasi gatalaga aidine ai famungda phanik setpa mina phambase yam energy oi aduna ne na sagi beta so thank you yam base ado keno sangri lagi di any response ai tar magi pa ai gi se dialogue pak ngangan da bane bai se aduna aina tawdu se chebin jana ngang kan da ai se na acting oina ka hani expression oina pithoga leibana ayamba oigalde aduga aigi dialogue ngang babu sampoina kan ngang gi dialogue to yes khana bado adu mangai khudom bi thila ngang bodo adu gi ningjing agde matiam haibiro khudom bi thin da din ngai do wandi okay hoi nangna phanik selaga lemjari khali do tungna kai ke nang tungna kai ke nang yang pase yang chane hai tare role animal bindia da su yang chane bindia gi losat lagal leiba ka tare avatar ma puthok pe oja gi anana es nang da sum avatar ma puthok pu yani na puthorai se yang chana na dum thir puthore hai tare han to hai tare oja gi anana phajana ko aduna bindia da gi yang phajana dum to birei aduga koi angobi gi su sangri la gi su yang phajana angobi gi character se real life su chane hai bani na ko yang phajana dum to yang yeng yeng wa mayam na yang pam na yang na character ani ni कोई इहुल की ओके इहुल की या मरु इबा कोई राइटर है तारे स्टोरी राइटर स्टोरी इरिज वारी फजली जे कराम तरे कोई तेंजिंग ने स्टोरी से फजा फजा ने इखलकना सागलकना को डायलॉग पुदे मु कोई उजा ज्ञान न हजम बिदुने अदो तेंजिंग स्टोरी रमबदगी
ꯍꯟꯗꯛꯁꯦ ꯊꯥ ꯂꯥꯎꯅ ꯑꯣꯖꯥ ꯑꯣꯏꯔ ꯐꯤꯖꯤꯛꯁꯀꯤ ꯑꯣꯖꯥ ꯑꯣꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯁ ꯐꯤꯖꯤꯛꯁꯀꯤ ꯑꯣꯖꯥ ꯑꯣꯏꯅ ꯑꯩ ꯅꯠꯇꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯥꯏꯃꯤꯡꯁꯤꯗꯤ ꯀꯥꯏꯅ ꯈꯜꯂꯒ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯒ꯭ꯌꯥꯅꯅꯦ ꯇꯦꯟꯖꯤꯡ ꯅꯪ ꯊꯧ ꯅꯪ ꯅꯁꯛ ꯏꯐ ꯐꯖꯒꯩ ꯔꯥꯏꯇꯔꯅꯦꯅ ꯇꯨꯃꯤꯟ ꯂꯣꯠ ꯂꯩꯔꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯖꯥꯠꯂ ꯀꯃꯥꯏꯅ ꯇꯧꯋꯦ ꯐꯤꯖꯤꯛꯁꯀꯤ ꯑꯣꯖꯥꯁꯦ ꯑꯁꯦꯡꯕꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟꯁꯤꯗ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯣꯏꯔꯤꯕꯅꯤꯅ ꯃꯣꯏꯅ ꯍꯣꯁꯇꯦꯜ ꯑꯃꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯃꯈꯜ ꯃꯈꯜ ꯊꯦꯡꯅꯔꯛꯑꯦ ꯑꯣꯖꯥꯁꯦ ꯁꯤरिꯌꯁ ꯑꯣꯏꯕ ꯑꯗꯒꯤ ꯑꯣꯖꯥꯁꯦ ꯁꯤरिꯌꯁ ꯑꯣꯏꯕ ꯁꯥꯔꯒꯁꯨ ꯍꯦꯛꯇ ꯁꯥꯇ꯭ꯔꯁꯤꯡꯅ ꯈꯤꯇꯪ ꯌꯦꯁ ꯁꯤरिꯌꯁ ꯑꯣꯏꯅ ꯂꯧꯕꯤꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯃꯈꯜ ꯁꯤरिꯌꯁ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤरिꯌꯁ ꯑꯣꯏꯅ ꯂꯧꯕꯤꯗꯦꯕ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯈꯜ ꯃꯈꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯎꯠꯅꯤꯡꯕ ꯀꯩꯅꯣ ꯁꯤꯔꯤꯁꯁꯤꯗ ꯑꯗꯨꯗ ꯐꯤꯖꯤꯛꯁꯀꯤ ꯑꯣꯖꯥ ꯑꯃꯈꯛ ꯗꯔꯀꯥꯔ ꯂꯩꯕꯁꯦ ꯗꯥꯏꯌꯥꯅꯥꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯣꯡꯃꯥꯏ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗ꯭ꯔꯤꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯄꯣꯡꯃꯥꯏ ꯍꯥꯏꯗꯤ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯁꯦ ꯁꯤꯅꯥꯄꯤꯗꯒꯤꯅꯤ ꯑꯣꯀꯦ ꯏꯃꯥ ꯁꯤꯅꯥꯄꯤꯗꯒꯤ ꯑꯣꯏꯕꯅꯤꯅ ꯄꯣꯡꯃꯥꯏ ꯗꯥꯏꯂꯦꯛꯁꯦ ꯑꯩ ꯈꯔ ꯈꯪꯖꯩ ꯑꯣꯀꯦ ꯄꯣꯡꯃꯥꯏꯁꯤꯡꯒꯤ ꯑꯅꯧꯕ ꯏꯟꯇ꯭ꯔꯣꯗꯛꯁꯟꯁꯨ ꯑꯣꯏꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛꯁꯤꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯇꯥꯛꯏꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕꯩꯁꯨ ꯄꯥꯔꯒꯅꯦ ꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯁꯨ ꯀꯥꯎꯈ꯭ꯔꯦ ꯐꯅ ꯑꯩꯈꯣꯏꯅ ꯊꯥꯗꯣꯔꯛꯄꯅꯤꯅ ꯅꯧꯅ ꯅꯧꯅ ꯄꯥꯈꯠꯂꯒ ꯑꯗꯨꯒ ꯑꯀꯣꯟꯕ ꯁꯦꯛꯁꯟꯁꯦ ꯇꯥꯛꯄ ꯌꯥꯒꯦ ꯑꯩꯈꯣꯏ ꯗꯥꯏꯂꯣꯛꯁꯦ ꯐꯖꯅ ꯏꯔꯒ ꯆꯤꯟꯐꯥ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤꯅ ꯑꯩꯕꯨꯗꯤ ꯏꯁꯥ ꯃꯩꯇꯩꯅꯦ ꯂꯣꯟ ꯐꯖꯗꯦ ꯁꯦꯡꯅ ꯉꯥꯡꯕꯗ ꯑꯃꯨꯛꯀ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯃꯔꯣꯜ ꯈꯣꯏꯔꯒ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯈꯛꯅ ꯃꯔꯣꯜ ꯈꯣꯏꯔꯒ ꯉꯥꯡꯕꯁꯤ ꯀꯃꯥꯏꯅ ꯉꯥꯡꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏ ꯈꯔ ꯏꯟꯇꯔꯦꯁꯇꯤꯡꯁꯨ ꯑꯣꯏꯕꯒꯤ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯇꯧꯕꯅꯤ ओके डायलॉग से हम फजगी है तारे डायलॉग से मरो इना कोई फिजिक्स की बोयंसी का ताक पे मतंग आते हम फजे यम क्रिएटिव होने ताए है तारे अरमाइन ताक तार कदी छात्र आम ता फिजिक्स ता हदी साइंस ता की बदो हदी मयाम से साइंस की बदी आर्ट्स लोग बना तो सब लोग मयाम लेदना अदो मणिपुर दि की जो की ना साइंस लोग दिया दिया बगी लवनो बदन तो आम मोय करे की नि को अदिसु लव दिया दिया की लोगी बा अदो बो कोई ओजा हेनरी की सुम मखली ओजा लाक्तार गदी छात्र मयाम सु फिजिक्स ता साइंस ता अरु रुब सब्जेक्ट ता तुम यामना इंटरेस्ट लर तो माले खले याम क्रिएटिव होइना डायलॉग सिंग सु इरे दुगा पारादु सु ताकपी अदु अखोई पांगमी मरोंदा मा अखोई मयाम बगी मचानु पार के नम थिन बलाक तो हॉस्टल दा अदु सु याम फजै डायलॉग ने सिंग आक्तंग मतेंग तनिंग सिंग बिरगति कोई टेंजिंग दगी डायलॉग सिना हाय से मागे मयाम बगी मचा लापसिदा naturally caring way and caring way बनना मागे nephew दा मान हाइजा बने दिनांग सिदा सना लायो अदुगा अखोगी ट्राइबल लोग दा ngang दा अनि म हाइबि आमना बोयंसी मतंग दसु यारे मैतलो नगांग बिगे हारगना अदुगा पांगमी मरो नगांग हाइगन केनो दो आंगांग थिलाक मतंग दा हाइबि अदुदि आंगांग थिल लापसे आइगी nephew से माजे थिन बलापसे दा इन मोंदा अखोगी ट्राइबल की ओइबा कनो से कम्युनिटी सु चिंगदनबा हॉस्टल दि मी म्याम लैबनिना हाइबा डायलॉग अमा खत एसर बुतलोदा नि हाय हॉस्टल इस कम्युनिटी मै टेबल ट्राइरे जि पोमाया माइनो ngokshire ba ba so sama zumu chu tola blo tiga ni ve taekwondo ve practice ne the timing adjust samo tiko ahi anu tolo jino jama hi potola no so buleda sama sini so proud of you ten yang fazai boyan se juma tiam tang torom buoyancy okay adum samlapna ya mating last line amani ka ha koina achauba alon keno khoiraga dung anjare achauba jahas kumase isingda tawrise kamaina tawbra khangbra habdi akoina yetum macha pikpa maso koina isingda thadaba matamda moise manung change ko hoi maram duna adubu kamaina explain tawge haiba matamda let me show you okay bot keno da lore bottle thadaba matamda tawre see sini this is what we studied in class 11 that is Archimedes buoyancy principle so thank you fazai Archimedes buoyancy principle se kamai tawi ta khra mayam da su physics su takpa ihul su yon bai ta koi ke dingku gi dialogue am ta hai hodre dingku gi su noi ba dialogue am yaw gi bani ko koi date chat pai matang ga yam noi lei gi ne nung dang du thol pai matang ga yam noi lei khoi nungai jaba pam jaba koi dingku gi su matang hai bi mic to hello kenoda
ꯍꯥꯏꯗꯤ ꯑꯩꯅ ꯑꯪꯒꯣꯕꯤ ꯍꯣꯏ ꯂꯥꯛꯀꯥꯟꯗ ꯑꯩꯅ ꯖꯒꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯂꯩꯕ Okay. ꯃꯥꯅ ꯑꯩꯈꯣꯏ ꯊꯠꯆꯟꯕꯒꯤ ꯃꯥꯅ ꯊꯠꯆꯟꯕꯒꯤ ꯁꯥꯎꯕꯒꯤ ꯍꯥꯏꯐꯦꯠ ꯁꯥꯎꯔꯒ ꯑꯩ ꯑꯣꯏꯔꯝꯕꯒꯤ mongona khitang handaba haitare aduda aina mongona tanara haiba dialogue mateng ama yai adu ai khudon tawsage Yes. karino munni dura lon ga thoktab jala khita laksagi ga habjibu haitab jala ba aduga angang sa dam kai duna kai ge saunagumji moina saugi bai ja akoi gi mangjabni akoi na hayeng wai stage me da jagoi wa humang ji kanga sa doi do moina yeng bi de akoi mangjabni ne thank you Yam fazai yam nuai wari sanninga myam leri adu matam sum hojalapanina Saturday Night Show gi maru iba tangka khai tare quick fire round yam thuna hangjaba adu thuna pakum bibi ro ten ju bibi ko pakum je adu rga de akoi thuna mung lakpu yana na question je okay quick fire round with the theme of ihul gi team ga quick fire hojarage ahan basdi ai hek phaminari ba thangna na ai gyanand gi adum hojarage adu same question aduga answer di tonga tonga hai tare ne samana basu ya adu same question se mayam ru laksage adu to start with I'll start with oja gyanan episode mari se oja ko mari thokre ko episode 1 2 3 4 se ranking to gi hai tar ga di ai khwai di nuai gi basana 2 no oi tak mathang nuai basana 3 no oi ga ranking se 1 2 3 4 se khwai di ranking tor ko amma khatang khala se oja phok mari se the best episode out of 4 karam ne hai bini ꯑꯩꯒꯤ ꯑꯣꯏꯕꯗꯤ 3 ꯁꯤ ꯑꯗꯨꯝ ꯕꯦꯁꯅꯦꯅ ꯈꯜꯂꯦ Okay, ꯑꯩꯒꯤꯗꯤ. third episode ꯁꯦ. ꯌꯥꯝꯅ ꯃꯤꯗ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯕ ꯀꯩꯅꯣꯅꯦꯅ ꯈꯜꯂꯦ ꯁꯔꯚꯤꯁ Perfect question lak pase. Okay, I same question lak sake. Projection da dingo best episode so far. Mari zaman ai de tu na 2 se. Okay, any reason? ai de kasan gi wari da ina sum Okay, nungsi jabado. nungsi jab Mayum da zaru bado. Sak sak. Nungsi bane du so. Okay. Best episode je bawda. 2 se kai maram ama. Okay, okay. Bindia ki dam tadi best episode. Aku je bawda mari zaman da. Best so far. 2 hainingge 2 se. Any reason? ꯑꯗꯨꯝ ꯃꯣꯏ ꯆꯥꯛꯀꯤ ꯆꯦꯡ ꯂꯩꯔꯝꯗꯕ ꯈꯣꯠꯂꯝꯗꯕ ꯇꯧꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯣ ꯑꯗꯨꯅ ꯁꯨꯝ punin nungsiba part hai tare tenjing ni lakte tenjing ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯗꯥꯏꯅ ꯃꯥꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ 3 the tutors ꯍꯥꯏꯔꯤꯁꯦ okay 3 se ꯍꯣꯏ feedback pade lakpo se okay mathang question sidi ai dinku de hojara ge dinku gi punsi gi ni ko sina dinku da laiba ihul lai tar thamoi gi ihul lai gi bo ram yam chang leiram gi ba hojik su leiri ga khanja ba su oi bi ai ko anything hojik leitra ba su ya hana leiram bo ram ba su na tro hojik su dum leiri bo bi ai any kwai di chaw ihul lam lai gi ba se kari ne hai bi ai manipur gi superstar mo in khale superstar mo gi hai bi so itu er kani okay angobi hojik bhog da angobi gi pusi da sangri lagi pusi da lai gi ba kwai chaw ihul se inot se kari bi ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯖꯕ ꯉꯝꯕ ꯑꯣꯏꯖꯒꯦꯅ ꯍꯥꯏꯕꯒꯤ ꯔꯨꯜꯁꯦ ꯁꯤꯃ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯩꯅꯤ okay bindia gi dam tadi hojik bhog ꯑꯩꯁꯨ ꯑꯐꯥꯎꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯀꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯀꯨꯝꯕ ꯑꯗꯨ ꯐꯪꯕꯒꯤ national international award phangba apauba artist amo ining habani pe tenjing gi ihul je ꯑꯩꯒꯤ ꯏꯍꯨꯜꯁꯦ ꯑꯩꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕꯗ ꯊꯕꯛ ꯐꯪꯕꯁꯦ ꯈꯔ ꯋꯥꯏ ꯑꯗꯨꯅ ꯊꯕꯛꯁꯦ ꯑꯃ ꯐꯖꯅ ꯇꯧꯔꯒ ꯁ꯭ꯀ꯭ꯔꯤꯞꯁꯤꯁꯨ ꯐꯖꯅ ꯏꯔꯒ ꯏꯃꯥ ꯏꯄꯥꯕꯨ ꯀꯩꯅꯣ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯇꯧꯍꯟꯅꯤꯡꯉꯤ okay okay mathang question se tenjing de dum hojara tenjing karigumba ihul hari koi gi web series se film wena puthom targadi puthoeng khalaje adu targadi sigi character ohum je maru na sigi dinku angobi amde laina se hauji contemporary dagi obiana da hana haugi budu de manipur gi artist me amse dagi kana na dinku saragadi kana ne laina saragadi kana na angobi saragadi chana ne khanbi artist ohum kha khaibi ꯑꯥꯔꯇꯤꯁ ꯑꯍꯨꯝ ꯈꯛ ꯑꯩ dinku ꯗꯤꯡꯀꯨꯁꯤꯗꯤ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯔꯒꯦ laina gi di laina ꯂꯩꯅꯥꯁꯦ ꯈꯤꯇꯪ ꯁꯥꯊꯤꯕꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯆꯦ ꯃꯌꯥ ꯆꯧꯙꯨꯔꯤꯁꯦ maya so disani nge ꯈꯔ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯁꯛꯁꯨ ꯐꯖꯔꯒ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ angobi di ꯑꯪꯒꯨꯕꯤꯁꯤꯅ ꯑꯩꯗꯤ ꯏꯆꯦ ꯃꯟꯗꯥ mandara saninge okay mathing se bindia lake bindia kana saningi dingkun kana saningi laina na kana saningi aduga angobi na kana saningi film moram tar ꯑꯩꯁꯨ ꯗꯤꯡꯀꯨꯗꯤ ꯌꯥꯝꯕꯨꯡ ꯒꯥꯏꯀꯣ ꯑꯗꯨꯝ ꯁꯥꯅꯤꯡꯉꯦ kana kan hai ꯗꯤꯡꯀꯨꯁꯦ ꯌꯥꯝꯕꯨꯡ ꯒꯥꯏꯀꯣ ꯑꯗꯨꯝ ꯁꯥꯅꯤꯡꯉꯦ chana dong male ko ꯑꯗꯨꯒ ꯑꯪꯒꯣꯕꯤꯅ ꯆꯦ ꯃꯟꯗꯥ ꯁꯥꯅꯤꯡꯉꯦ okay ꯑꯗꯨꯒ ꯂꯩꯅꯥꯒꯤꯅ ꯆꯦ ꯁꯣꯃꯥ ꯁꯥꯅꯤꯡꯉꯦ soma okay angobi da laksa ke sangri la angobi laina amade dingku se
फिल्म ओइरम तारगदि कनाना सारग चाननी खली ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯟꯖꯕꯗꯤ ꯗꯥ ꯁꯤꯂꯩꯕꯁꯦ सिलेबा ꯁꯤꯂꯩꯕꯁꯤꯅ ꯗꯤꯡꯀꯨ ꯑꯗꯨꯒ ꯂꯩꯅꯥꯁꯤꯅ ꯆꯦ ꯁꯣꯃꯥꯅ ꯁꯥꯔꯗꯤ ꯄꯛꯀꯗ꯭ꯔꯥꯅ ꯈꯟꯕ ꯑꯃ ꯂꯩꯖꯩ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯩꯒꯤ ꯔꯣꯜꯁꯤꯅ ꯆꯦ ꯕꯂꯥꯗ मलाना ओके याम फजै आई डायरेक्टर से लागते डायरेक्टर दि कर कना हाइबी नहीं कंटेम्परेरी होइबे खरा ममान चखबा आर्टिस्ट होइबे करिगो फिल्म ओइरम तारगदि सेम थिंग मानरे हाइटारे ngasai anggobi si aina adum balagoigi character madum u dagi kanosina kari lainasina somagi moi haitare dagi dinku si adum hoi mix ti dawre doisu exactly hai odi kai ku si adum yani ओके असिंग मा कनो लागते दिंगु दम लागते दिंगु कना कना सानिंगी दिंगु जन कना सानिंगी लाइना मदी अंगोबी कना कना सानिंगी फिल्म ओइरम तारगदि फिल्म ओइरम तारगदि ꯑꯩꯁꯦ ꯈꯤꯇꯪꯁꯨ ꯍꯥꯏꯗꯤ ꯏꯃꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯔꯥꯡꯕ ꯑꯣꯏꯕ ꯈꯔ ꯀꯜꯂꯦꯅ ꯑꯩ ꯀꯥꯕꯨꯅꯤ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯕꯣꯗꯤ ꯀꯅꯥꯝ ꯍꯥꯏꯔꯛꯇꯦꯗ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯪꯒꯣꯕꯤꯅ ꯆꯦꯕꯂꯥ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯈꯟꯖꯩ ꯆꯦ ꯕꯤꯟꯗ꯭ꯌꯥꯅ ꯂꯩꯅꯥ ꯆꯦ ꯁꯣꯃꯥ ओके सोमा ओके मथंगसी अदुम कनोदगी हौजरागे दिंकुदगी कोई जैक्सनदगी दम हौजरागे क्वेश्चन सी कोई इहुल जी बोर्डिंग हॉस्टल द बेस्ट ऑफ ओइबनिना आइडिया ऑफ बेस्ट हॉस्टल आइडिया ऑफ बेस्ट बोर्डिंग की आइडिया हरगा कोक त थोकपसे हदि बोर्डिंग हरगदि कइनो हाय तरगदि करि कमाय हायबिनि बोर्डिंग द लैदोरे का हायर खलजने को अदि तारदि बोर्डिंग हायबसिदा थोलको इमेज कमाय हायबिनि बोर्डिंग है थोलप इमेज से सुमायना वखलों हाइजब तागदी अखोगी मतम अमा अइना युमद लेरकांदा मतम ngakna chatpado oja-singna senabira kupna senabira kanda matam chan chan laik pahanbiba aduga matam chan chana sanahanbiba adu matam chana re thab khod magi scheduling jagyan kari habining idea of hostel or boarding chatore adu target kari lakti main oina hojik kanona objection na haigi the time adagi care lobi ba haitare mogi okay care and timing okay mathang sei अंगोबी संग्रेला चगे हॉस्टल नत्रग बोर्डिंग हायर को वही जता मतमदा आइडिया से करी आइडिया लगती ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯄꯁꯦ ꯑꯃꯨꯛꯐꯥꯎ ꯌꯥꯎꯗ꯭ꯔꯤꯕꯀꯣ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨ ꯍꯣꯏ ꯄꯨꯜꯂ ꯂꯩꯃꯤꯟꯅ ꯑꯩꯁꯦ ꯆꯥꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩ ꯆꯥꯕ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯄꯨꯂꯞ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨ ꯍꯣꯏ ꯑꯗꯨꯝ ꯑꯣꯏꯅ ꯈꯜꯂꯦ ꯋꯥꯈꯜꯁꯤꯗ बिंदियादरी करी हुई हॉस्टल हारो मतमदा ꯑꯩꯁꯨ ꯍꯣꯁꯇꯦꯜ ꯕꯣꯔꯗꯤꯡꯁꯦ ꯑꯃꯨꯛꯐꯥꯎ ꯂꯩꯔꯛꯇꯕꯅꯤꯅ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯥꯡꯉꯒ ꯈꯣꯠꯂꯒ ꯇꯨꯝꯗꯕꯤꯗꯒ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯅ ओके आई तेंजिंग लागते तेंजिंग हॉस्टल आइडिया ऑफ हॉस्टल बोर्डिंग ꯑꯩꯗꯤ ꯍꯦꯛ ꯆꯥꯎꯕ ꯈꯪꯉꯛꯄꯗꯒꯤ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯂꯩꯔꯛꯄ ꯃꯤ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯕꯣꯔꯗꯤꯡꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯁꯦꯜꯐ ꯒ꯭ꯔꯨꯃꯤꯡ ꯍꯥꯏꯖꯅꯤꯡꯉꯤ सेल्फ ग्रूमिंग ओके ꯏꯁꯥ ꯏꯊꯟꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯂꯣꯏ ꯄꯨꯕ ꯉꯝꯕ याम फजै मथंग से दिंकु दिग अमु जरागे को दिंकु कोई करू इहुल जिना कोई नाइकी गायना कोई ब्रांड लेदना को ब्रांड मोगी टेक लाइन के लेदना नाइकी हरगा जस्ट डू इट गायना मैगी हरगा 2 मिनट्स गायना टेक लाइन अमम लेजेना माने इहुल जिजु ब्रांड नम ओरम तारगदी मागी टेक लाइन से करी को हेनिंगी मैते रोंदो ओरजु या टेक लाइन से इहुल टेक लाइन मा है टैगलाइन से हरगा फिंगर लिकिंग गुड का है ना को इहुल हरगा करी का है नहीं इहुल हारगदी अखोगी मीगी फीलिंग है तारे ओके दुबाइना है नहीं इहुल थमोय नुंदगी थोलक पा गाय ओके संग्रीला टेक लाइन करी होय नहीं इहुल खनबदा वाखनसिदा थोक्से इहुल खनबदा वाखन थोक ओके विंदिया लव इहुल की टेक लाइन करी होय नहीं लव साइन दो लव साइन दो दो लव साइन होय नहीं ओके वाई एम डाइनिंग ड्रेव लव साइन होय ओके तेंजिंग करी होय नहीं टेक लाइन द प्योरेस्ट फॉर्म ऑफ जॉय ओके प्योरेस्ट फॉर्म ऑफ जॉय नुंगाई बगी प्योरेस्ट फॉर्म को ओके ज्ञानजन की करी है नहीं ओके मोन मारब दनो नहीं ngasi कोई पुलप पुलप थबो तो हेरि जगो ओके मथंग से कनो दे लाक्चरगे संग्रीला को पास तगी हौग्रब मतम तगी जनर म ट्रेन नम फैशन बो भी एनीथिंग वरम बेको एनी ट्रेन पास तगी फ्यूचर तगी हिस्ट्री तगी आई नमु हुजकी प्रेजेंट पोर के हतर दि करम मखल की ट्रेन पुबी रखने चनबी एम हाइतर करम मखली चनबी पोर को पाम चनबी पोर को पाम बसे हजिक
ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯐꯅꯦꯛꯁꯦ ꯄꯥꯛ ꯁꯦꯠꯇ꯭ꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯍꯥꯏꯇꯥꯔꯦ ꯐꯅꯦꯛꯁꯦ ꯄꯥꯛ ꯁꯦꯠꯇ꯭ꯔꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄꯒꯨꯝꯕ ꯅꯠꯇꯅ ꯁꯦꯠꯇ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯗꯥꯒꯦꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕ ꯀꯩꯅꯣ ꯋꯤꯛ ꯑꯃ ꯂꯩꯕꯗ ꯅꯨꯃꯤꯠ 8ꯅꯤꯁꯤꯗ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯐꯅꯦꯛ ꯁꯦꯠꯂꯗꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯇꯧꯕ ꯉꯝꯅꯤ ꯐꯅꯦꯛꯁꯦ ꯈꯔꯒ ꯍꯦꯟꯅ ꯁꯦꯠꯄꯒꯤ ꯍꯩꯅꯕꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯗꯨꯃꯥꯏꯅ ꯄꯨꯔꯛꯅꯤꯡꯉꯦꯕꯀꯣ ꯄꯨꯔꯛꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯋꯤꯛ ꯑꯃꯗ ꯑꯃꯨꯔꯛꯀ ꯅꯠꯇꯕ ꯈꯔꯒ ꯍꯦꯟꯅ ꯁꯦꯠꯄꯒꯤ ꯍꯩꯅꯕꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯨꯔꯛꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯃꯤ ꯂꯣꯏ ꯁꯦꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯣꯏ ꯁꯦꯠꯂꯤ ꯑꯗꯨꯕꯨ ꯈꯔꯒ ꯍꯦꯟꯅ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯅꯍꯥꯁꯤꯡꯁꯦ ꯑꯣꯀꯦ ꯃꯊꯪ ꯕꯤꯟꯗꯤꯌꯥꯗꯤ ꯀꯔꯝꯕ ꯇ꯭ꯔꯦꯟ ꯄꯨꯔꯛꯅꯤꯡꯉꯤ ꯑꯩꯁꯨ ꯐꯅꯦꯛ ꯁꯦꯠꯄꯁꯦ ꯄꯨꯔꯛꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯅꯦꯛ ꯁꯦꯠꯂ ꯆꯠꯄꯁꯦ ꯃꯤꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯗꯨꯗꯥꯅ ꯈꯤꯇꯪ ꯅꯣꯛꯅꯕ ꯈꯣꯠꯄ ꯂꯩꯗꯅ ꯁꯨꯝ ꯅꯣꯛꯅꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯐꯅꯦꯛꯇ ꯐꯦꯁꯟ ꯇꯧꯔꯒ ꯎꯠꯅꯤꯡꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦ Okay, let's do fashion in Fanek ko. Okay, ꯍꯥꯏꯗꯤ Tenzing. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯕ ꯑꯩꯅ ꯄꯨꯔꯛꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯂꯩꯔꯤꯕ ꯖꯒꯣꯏ ꯄꯂꯥ ꯏꯁꯩ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯦꯚ꯭ꯔꯤ ꯌꯨꯠꯁꯤꯡꯁꯤꯗ ꯇꯝꯕꯤꯕꯒꯤ ꯆꯠꯅꯕꯤ ꯑꯃ Okay. ꯄꯨꯍꯜꯂꯅꯤ Ari ba jogoy pala se. Ay kan dinggu la ke dinggu kari habi ning kari purang ning. ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯔꯛꯅꯤꯡꯕꯁꯦ ꯗꯥꯔꯁ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯉꯩꯗꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯍꯥꯏꯇꯥꯔꯦ ꯈꯨꯡꯉꯥꯛꯇ ꯀꯧꯁꯤꯜꯂꯒ ꯏꯃꯨꯡꯒꯤ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯕꯒꯤ ꯑꯗꯒꯤ ꯍꯥꯏꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥꯛꯇꯣꯛꯑ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯍꯥꯟꯅ ꯆꯠꯅꯕꯤ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯏꯕꯣꯛ ꯑꯣꯏꯅ ꯐꯪꯍꯟꯕꯤꯔꯛꯑꯦ ꯐꯨꯡꯒꯥꯗ ꯃꯩꯇꯦꯛ ꯇꯦꯛꯅ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯦꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯈꯔ ꯃꯥꯡꯊꯔꯛꯑꯦ ꯑꯗꯨꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯌꯥꯝ ꯋꯥꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯗꯨꯅ ꯑꯗꯨꯒꯤ ꯆꯠꯅꯕꯤꯁꯦ ꯍꯧꯖꯤꯛ ꯄꯨꯔꯛꯅꯤ Yang pajo pajo nabi ni cara helasu wah nok tan punga do wari sana bado. Adu bisa nabi tu purang ning habi ni. Okay. Baca kya ning kiri habi. Kar macam nabi train hai tare pas tegi purang ning. ꯑꯩꯒꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏꯁꯤ ꯐꯥꯔꯁ ꯑꯥꯏꯗꯦꯟꯇꯤꯇꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯁꯛ ꯇꯥꯛꯄꯁꯤ ꯃꯦꯟ ꯑꯣꯏꯅ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯍꯥꯏꯅꯩ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯤꯌꯁꯀꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯅ꯭ꯌꯨ ꯇ꯭ꯔꯦꯟꯗ ꯍꯥꯎ ꯀꯔꯝꯍꯥꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯤ ꯑꯗꯩ ꯀꯔꯝꯍꯥꯏꯅ ꯐꯖꯊꯣꯛꯑꯅꯤ ꯍꯥꯏꯔꯒ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯕ ꯄꯣꯠ ꯇ꯭ꯔꯦꯟ ꯆꯠꯍꯟꯅꯤ Yang pasai matang si Bindia lak segi Bindia. Matang kiri verify ki question si malem koi world se. Hayang ayuk nungalak da loi rani hai tare ko. Loi dore hayang ayuk se. Adu jadi ngasi kari kari tau ini. Prithvi se hayang loi dore tum dore. Adu jadi ngasi kari kari tau ini. ꯑꯩꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯆꯥꯔꯒ Okay, Tenzing hayang Prithvi se loi sengi dore malem se hayang tum gidore adu jadi ngasi kari kari tau ini. ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯄꯨꯂꯞ ꯑꯝꯇꯪ ꯇꯥꯁꯤꯜꯂꯒ ꯄꯨꯂꯞ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯂꯥꯁ ꯃꯣꯃꯦꯟ ꯑꯣꯏꯅ Okay, aja kya nan kari habi ni. ꯑꯩꯒꯤꯗꯤ ꯁꯦꯝ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯄꯣꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯤꯗꯧ ꯂꯩꯔꯕꯅꯦꯕ Yes. ꯑꯗꯨꯅ ꯍꯌꯦꯡ ꯁꯤꯔꯁꯨ ꯍꯧꯖꯤꯛꯁꯨ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯂꯩꯅꯤ Okay, hayang sirjong si sirjong mani adu bu khut thujalak pam yauk sulak bajeda. Hayang je loi loi rani malem je karam leo roi habi ki polam lam ni na. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯖꯒꯣꯏꯁꯨ ꯄꯥꯝꯖꯕꯅꯤꯅ ꯉꯁꯤꯁꯦ ꯖꯒꯣꯏꯗꯤ ꯐꯖꯅ ꯁꯥꯔꯅꯤ Music aroi with non stop sarage. Okay. Sangrila. ꯑꯩꯒꯤꯁꯨ ꯇꯥꯗꯦꯅꯤꯅ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯩ ꯑꯩ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯀꯩꯁꯦ ꯂꯣꯏꯅꯃꯛ ꯀꯧꯁꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯍꯧꯅꯤ ꯑꯔꯣꯏꯕꯅꯤꯅ Okay, harau harau pulap mayam wari sana le nungai ba. Okay, aroi bu question jak jege. Kogi minute manga hatana. Kogi koi mayam gi punsi dagi miyam gi punsi dagi minute manga je freeze tau ba. Koi mayam je loi freeze tau lagi ba. Minute manga freeze tau ba. Ngam tar gadi. Adu gi minute manga sida isa di freeze tau rodini. Ko mayam je loi malem pum je freeze tau duni. Only isa katane free ta lai dui se. Hai ribu minute manga gi extra time freeze tau. Mayam na freeze ora le ngai sida. Tension kari tau ni. Minute manga hatani ko pang dui se. Aku game kangor itu ni tenjing na tau isi. Kari kari tau bini. ꯑꯩꯅ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗ ꯊꯨꯡꯅ ꯌꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯃꯤ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯂꯣꯏ ꯈꯣꯝꯖꯤꯜꯂꯒ ꯑꯃꯨꯛꯇꯪ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯌꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜꯂꯤ ꯍꯦꯟꯅ ꯀꯅꯦꯛ ꯑꯣꯏꯍꯟꯕꯒꯤꯀꯣ ꯆꯥꯟꯁ ꯑꯃ ꯄꯤꯅꯤꯡꯉꯤ Mobile jauh dana. Maiga cing wari sana betul ko. Okay, baca kya nanti di minute manga mayam je loi freeze terus kamuga. Hai ribu minute manga sita isana kari tau bini boleh. Only 5 minutes. ꯏꯊꯟꯗ ꯅꯣꯛꯀꯅꯤ ꯌꯥꯝ ꯐ꯭ꯔꯤꯂꯤ ꯑꯣꯏꯅ No kan ya. Okay, tinku minute manga je kita bini mayam je loi freeze ora lagi minute manga. Only you are not freezed. Frozen way dabse natan dane. Kayak dah ni. ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯦ ꯖꯒꯥ ꯑꯃꯈꯛꯇꯗꯅꯤ ꯂꯩꯗꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩ ꯊꯨꯅꯁꯨ ꯆꯠꯄ ꯉꯝꯃꯣꯏꯗꯕꯅꯤꯅ ꯖꯒꯥꯗꯨꯗ ꯑꯗꯨꯝ ꯂꯩꯔꯒ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯗ ꯍꯥꯟꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯝꯃꯤꯁꯦ ꯅꯣꯔꯃꯦꯜꯅꯤ ꯑꯗꯨꯝ ꯆꯠꯇꯅ ꯈꯣꯠꯇꯅ ꯂꯩ ꯑꯗꯣ ꯐ꯭ꯔꯤꯖ ꯑꯣꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔ ꯂꯩ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯂꯩꯔꯤꯕ ꯑꯩꯒ ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯈꯔ ꯈꯛꯇꯣ ꯑꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯒꯅꯤ Okay, okay. Sangrila kari habini. ꯀꯩꯅꯣ ꯐ꯭ꯔꯤꯖ ꯇꯧꯕ ꯃꯐꯝꯁꯦ ꯆꯥꯐꯝ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅꯒ ꯂꯩꯕ ꯑꯣꯏ Kulik la bakery semua itar dulu satu kan.
Okay, ngasi loi freeze taro cha tho je koi. Okay, Vidya. Minute manga freeze tau sala si likla se kari chabi ni abi. mi ma'am do yengaga aska kamai karam phibam da lei nei no moi jen yengaga manakta hauba cha poram thamaga ko cha yeng Cha ri yeng ne. Okay, yam ngai rapid fire gi quick fire question si yam phajana bere matam su lo salak pachida. Ten na line am dang thambir mu ko ai oja gi anandagi hujara ge. Ji lakadre ba ko gi episode sing da mayam na kari kar ma makhal gi anuba exciting ngasai ko tenjing na budi khara mai loi de haduk charo so mai khardil ani dhari kari promise to bining. ꯑꯩꯒꯤ ꯑꯣꯏꯕ ꯃꯌꯥꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯗ꯭ꯔꯤꯝꯁ 10 ꯄ꯭ꯔꯗꯛꯁꯟꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯇꯧꯗꯨꯅꯁꯨ ꯂꯥꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯒꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤꯉꯩ ꯍꯦꯟꯅ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯗꯣꯏꯅꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯁꯤ ꯍꯦꯟꯅ ꯀꯟꯈꯠꯄꯗꯣ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯥꯡꯅ ꯇꯧꯕ ꯑꯣꯏꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯃꯊꯪ ꯑꯦꯄꯤꯁꯣꯗꯇ ꯊꯣꯏꯕꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯁꯤ ꯀꯣꯀꯣꯁꯨ ꯊꯣꯛꯂꯛꯈ꯭ꯔꯦ ꯊꯣꯛꯂꯛꯈ꯭ꯔꯦ ꯅ꯭ꯌꯨ ꯒꯥꯏ ꯀꯣꯀꯣ ꯅ꯭ꯌꯨ ꯒꯥꯏ ꯑꯃꯃꯨꯛ ꯊꯣꯛꯂꯛꯈꯤꯅꯤ ꯊꯣꯛꯂꯛꯇꯣꯔꯤꯕ ꯅꯨꯄꯤꯁꯤ ꯃꯌꯥꯝꯅ ꯃꯃꯤꯡꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯍꯟ ꯇꯧꯕ ꯍꯧꯕꯤꯔꯣ ꯊꯣꯏꯕꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯀꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ ꯉꯥꯏꯃꯤꯟꯅꯁꯤ Okay, thank you. Kari having lakadori basing sita kari lakane huji paugi oinadi yam phajaba mayam tawre dialogue tagi action tagi dance tagi hujik to hujik kaisuna te long daw yam yorokini kai kai kari having ꯍꯧꯖꯤꯛꯁꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯂꯦꯞꯇꯅ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯅꯤꯡꯊꯨꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯍꯨꯜꯁꯤꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯔꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ 12 ꯂꯣꯏꯈ꯭ꯔꯦ 12 ꯂꯣꯏꯈꯤꯕꯗꯒꯤ ꯀꯣꯂꯦꯖ ꯇꯥꯏꯃꯤꯡ ꯑꯗꯒꯤ ꯀꯣꯂꯦꯖ ꯇꯥꯏꯃꯤꯡꯗꯒꯤ ꯃꯊꯪ ꯂꯥꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯆꯦꯟꯖ ꯑꯦꯛꯇꯤꯡꯗ ꯑꯗꯒꯤ ꯗꯥꯏꯂꯣꯛ ꯉꯥꯡꯕꯗ ꯃꯦꯆꯨꯔꯤꯇꯤ ꯑꯣꯏꯔꯛꯄꯒꯤ ꯈꯦꯠꯅꯕ ꯈꯔꯗꯣ ꯑꯩ ꯄꯤꯕ ꯉꯝꯅꯕ ꯀꯟꯅ ꯃꯌꯥꯝꯗ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ Okay, mathang ai sagrila lakri changrila kari anova lakani kari tawbiningi kamai tawrkini haibini ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯗꯨꯒ ꯇꯧꯕ ꯉꯝꯕ ꯎꯠꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ subscribe tawba kaubigano share tawba like tawba subscribe dhamada tawsalo ajan anjan yem gai nongmada manga rak tara adum yem yu yengi sonda support pangduni support phangi hariba ihul je ha amuk hena puthok pangam duni phajana puthok pangam duni okay bindia kari happening kari bindia gi anuba kari avatar ga lakto mai wali kari happening ꯑꯩꯒꯤ ꯑꯅꯧꯕꯁꯦ ꯑꯁ ꯌꯥꯝ ꯊꯤꯅ ꯂꯥꯛꯑꯅꯤ ꯍꯟꯗꯛꯇꯤ ꯍꯥꯏꯗꯤ 11 12 ꯂꯣꯏꯁꯜꯂꯒ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯑꯃꯨꯛ ꯂꯥꯛꯑꯅꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯃꯊꯣꯡ ꯃꯔꯝꯒ ꯈꯪꯉꯔꯣꯏꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯥꯛꯑꯅꯤꯕ ꯀꯩꯅꯣ ꯈꯔ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯒ ꯏꯍꯨꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨꯅ ꯍꯥꯏꯖꯅꯤꯡꯉꯤ tenjing masai anoba lakata mayam di haibi ko tenjing site gi adu aru ibasita kari chithan andhoba kari haibi haibi ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯏꯍꯨꯜꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗ ꯀꯅꯦꯛ ꯇꯧꯕ ꯃꯌꯥꯝꯗ ꯐꯥꯎꯍꯟꯕ ꯏꯍꯨꯜꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯈꯔ ꯐꯥꯎꯕꯤꯔꯒ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯕꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯝꯇ ꯍꯥꯏꯁꯦ ꯀꯃꯦꯟ ꯁꯦꯛꯁꯟꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯖꯩ ꯑꯗꯨꯗꯨꯅ ꯀꯃꯦꯟ ꯁꯦꯛꯁꯟꯁꯤꯗ ꯃꯌꯥꯝꯅ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯨꯁꯨ ꯃꯌꯥꯝꯒꯤ ꯁ꯭ꯇꯣꯔꯤꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯉꯝꯃꯤꯈꯩꯗꯤ ꯃꯌꯥꯝꯒꯤ ꯄꯦꯟꯖꯅꯕ ꯁ꯭ꯇꯣꯔꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯎꯍꯟꯖꯔꯛꯀꯦ ꯃꯊꯪꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯕ ꯃꯌꯥꯝ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯣꯏꯗꯗꯤ ꯕ꯭ꯔꯤꯐ ꯂꯣꯏꯅ ꯇꯧꯖꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕꯤꯒꯅꯤ ꯑꯗꯨꯅ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯁꯦ ꯇꯣꯛꯄꯤꯒꯅꯨ yes share tawba kaubiganu yengba kaubiganu haitare atai loi kaurju ani sidi kaubi atre okay aduga koi ihul hariba series se yam paja paja makha ta series mayam super duper mayam yam pamba adu makal gi series am oibadana tana puthok ngam su oibi habigi with series again so this is ligla time ligla gi maike de koi ligla dani ngasi leje sega road koi thauda babo lekai de leiba koi ligla gi yam paja ba ligla bakery gi anuba koi gi outlet ni outlet se gi koi ichilaw singna this is ligla time ligla gi maike de gi koi ngasi guest sing sida gift among tang gift hamper am the voucher of the people na ham ba koi director ja gi anand bibiro thank you so much aduga koi gi dinku projection da something bibiu kara speed kidan tu janbiro okay yo vire mathang se koi sangrila thank you so much sangrila and bindia da su am tang give hamper am the voucher koi ligla gi maike de gi last but not the least changing ge damakta
गिफ्ट हैम्पर लोसलकपसिदी अखोय म्याम खुबा खुमिनरग लोसिनर जातने थैंक यू सो मच ngasi थरंग थोय हैप्पी के दमकता मसिन ngasi gi manu huna share na show ge tharong ngasi edition se karam to bi ge khan bir pa yagni khoi mail id impactvnews@gmail.com natraga khoi gi Facebook page www.facebook.com/impactvmanipur da join to bir ka comment amadi feedback tha bir pa yagni well ladies and gentlemen thank you so much for joining us from the other side of the screen until next time this is Raj Rantham signing off Kurumjat